ꯃꯌꯥꯝꯕꯨ ꯊꯣꯏꯕꯤꯒ ꯁ꯭ꯌꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯅꯥꯊꯣꯏ ꯁꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤ꯫ ꯂꯩꯍꯥꯎ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕꯗꯨꯗ ꯅꯨꯡꯄꯥꯛ ꯑꯗꯨꯗ ꯈꯨꯅꯤꯡ ꯀꯟꯅ ꯇꯛꯂꯤ, ꯇꯨꯡꯃꯥꯡ ꯌꯦꯡꯗꯅ꯫ ꯆꯥꯎꯕ ꯂꯧꯔꯤꯌꯥ ꯀꯥꯁꯤꯟ ꯌꯥꯟꯕ ꯆꯠꯅꯕ ꯌꯣꯠꯄꯥꯛ ꯑꯗꯨ ꯄꯨꯊꯣꯛꯂꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯆꯥꯅꯨꯄꯤꯅ ꯈꯨꯅꯤꯡ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯛꯂꯤꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ, "ꯇꯨꯝꯁꯤꯟꯕ ꯇꯥꯔꯦꯅꯦ ꯅꯈꯨꯅꯤꯡ ꯑꯗꯨꯕꯨ ꯏꯄꯥꯒꯤ ꯂꯩꯔꯤꯛ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯅꯨꯡꯄꯥꯛ ꯑꯗꯨꯗ ꯈꯨꯅꯤꯡ ꯑꯗꯨ ꯇꯛꯃꯟꯕꯗꯨꯗ꯫ ꯄꯥꯕ, ꯑꯩꯁꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯌꯥꯎꯕꯤꯅꯤ꯫ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯌꯥꯎꯕꯤ ꯑꯩꯅ ꯈꯨꯅꯤꯡ ꯏꯀꯥꯏꯈꯩ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯊꯣꯛꯂꯨꯔꯗꯤ ꯃꯤꯅ ꯅꯣꯛꯅꯈꯤꯔꯣꯏꯗ꯭ꯔꯥ? ꯏꯆꯥꯅ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯌꯥꯎꯕꯗ ꯅꯕꯨꯡꯒ ꯅꯄꯥꯏꯒꯗꯤ ꯎꯀꯥꯏ ꯇꯛꯂꯤꯅꯦꯀꯣ꯫ ꯍꯞꯇꯥ ꯑꯃꯗ ꯆꯥꯛ 2-3 ꯈꯛ ꯊꯣꯡꯕꯒꯤꯔꯕ ꯍꯥꯏꯁꯦ? ꯄꯥꯕꯅ ꯄꯥꯎꯊꯪꯅꯔꯤꯁꯦ? ꯑꯗꯨꯝꯅꯒ ꯄꯥꯎꯊꯪꯅꯗꯣꯏ ꯑꯣꯏꯔꯗꯤ ꯑꯩ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯌꯥꯎꯕ ꯇꯣꯛꯂꯒꯦ ꯄꯥꯕ꯫ ꯍꯩ ꯐꯥꯒꯤ ꯑꯗꯨꯛ ꯇꯧꯕꯅꯤ ꯏꯄꯥꯅ꯫ ꯅꯃꯥꯅ ꯌꯥꯝ ꯄꯥꯝꯖꯔꯝꯕꯅꯤ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯌꯥꯎꯕꯁꯤ, ꯑꯗꯨꯅ ꯅꯪ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯇꯣꯛꯄ ꯌꯥꯗꯦꯀꯣ꯫ ꯑꯗꯨꯗꯤ ꯍꯥꯏꯔꯛꯂꯅꯨꯗꯅ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯇꯣꯛꯄꯒꯤ ꯋꯥꯗꯣ꯫ ꯍꯥꯏꯔꯛꯂꯔꯣꯏ ꯏꯄꯥ꯫ ꯐꯖꯅ ꯂꯣꯏꯁꯤꯜꯂꯒ ꯆꯠꯂꯣꯀꯣ꯫ ꯏꯄꯥꯁꯨ ꯂꯧꯔꯤꯌꯥ ꯀꯥꯁꯤꯟ ꯌꯥꯟꯕ ꯆꯠꯂꯨꯈꯤꯒꯦ, ꯅꯕꯨꯡꯁꯨ ꯆꯥꯛ ꯊꯣꯡꯍꯧꯔꯤꯕꯅꯤ꯫ ꯍꯣꯏ ꯄꯥꯕ, ꯑꯗꯣ ꯑꯩꯅ ꯁꯦꯜ ꯈꯔ ꯄꯤꯔꯝꯃꯣ ꯍꯥꯏꯕꯗꯣ ꯇꯥꯆꯧꯗꯣ ꯄꯤꯔꯝꯃꯕ? ꯄꯤꯔꯝꯃꯕꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡ ꯂꯩꯍꯥꯎ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯄꯒ ꯃꯕꯨꯡꯕꯨ ꯀꯧꯗꯨꯅ ꯆꯪꯂꯛꯏ ꯆꯥꯛꯁꯪ ꯇꯝꯅ꯫ ꯇꯥꯆꯧ, ꯆꯥꯛ ꯂꯣꯏꯔꯕꯣ? ꯂꯣꯏꯔꯦ, ꯆꯥꯔꯨ ꯂꯥꯛꯑꯣ꯫ ꯆꯥꯔꯨ ꯂꯥꯛꯑꯣ ꯍꯥꯏꯁꯦ ꯊꯤꯔꯕ ꯇꯥꯆꯧ? ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯥꯟ ꯑꯃ ꯄꯥꯏꯔꯒ ꯆꯥꯛ ꯆꯥꯅꯕ ꯆꯪꯂꯛꯏ ꯃꯨꯅꯥꯅ꯫ ꯊꯤꯔꯤ, ꯊꯥꯡꯗꯣꯛꯂꯒ ꯆꯥꯔꯣ꯫ ꯇꯥꯆꯧꯗꯤ ꯄꯥꯕ ꯑꯩꯈꯣꯏꯅꯤꯒꯤ ꯆꯥꯛꯌꯣꯝ ꯁꯦꯝꯈꯤꯒꯦ꯫ ꯂꯩꯍꯥꯎ ꯃꯕꯨꯡꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ꯫ ꯀꯔꯤꯒꯤꯁꯨ ꯅꯨꯡꯁꯤꯔꯣꯏ? ꯃꯥꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯐꯥꯔꯛꯄꯗꯒꯤ ꯍꯧꯔꯒ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯛꯂꯕ, ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯁꯥꯟꯅꯕ ꯆꯠꯂꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯋꯥꯏ ꯀꯧꯕ ꯍꯥꯏꯗꯅ ꯃꯕꯨꯡꯅ ꯂꯣꯏꯁꯤꯟꯍꯧꯕꯅꯤ, ꯐꯅ ꯋꯥꯅ ꯊꯕꯛ ꯁꯨꯔꯨꯔꯁꯨ꯫ ꯇꯨꯃꯤꯟ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯆꯥꯛꯇꯨ ꯆꯥꯔꯤ ꯂꯩꯍꯥꯎ꯫ ꯃꯨꯅꯥꯟ ꯃꯄꯥꯒ ꯃꯥꯒꯒꯤ ꯆꯥꯛꯌꯣꯝ ꯍꯥꯞꯄ ꯂꯣꯏꯔꯗꯨꯅ ꯍꯪꯂꯛꯏ ꯃꯆꯟꯅꯨꯄꯤꯗ, "ꯆꯥꯛ ꯏꯟꯁꯥꯡ ꯍꯥꯞꯄꯧꯔꯣ?" "ꯇꯥꯆꯧ ꯌꯥꯔꯅꯤ, ꯇꯥꯆꯧꯁꯨ ꯂꯥꯛꯑꯣ ꯑꯩꯒ ꯆꯥꯃꯤꯟꯅꯔꯁꯤ." ꯌꯥꯔꯦ ꯇꯥꯆꯧꯗꯤ ꯅꯪ ꯆꯥꯖꯔꯣ ꯅꯕꯨꯛ ꯊꯟꯅ, ꯇꯥꯆꯧꯗꯤ ꯑꯥꯗ ꯄꯥꯕꯒ ꯄꯨꯟꯅ ꯆꯥꯔꯨꯔꯒꯦ꯫ ꯌꯥꯔꯣꯏ ꯇꯥꯆꯧ, ꯆꯥꯛꯈꯣꯝ 1-2ꯇꯪ ꯑꯣꯏꯔꯁꯨ ꯆꯥꯗꯕ ꯌꯥꯔꯣꯏꯕ꯫ ꯅꯪ ꯆꯥꯖꯔꯣ ꯍꯥꯏꯕꯅꯤꯅꯦ ꯂꯩꯍꯥꯎ ꯅꯪꯕꯣ, ꯍꯣꯔꯦꯟ ꯅꯪ ꯅꯕꯨꯛ ꯊꯟꯗ꯭ꯔꯗꯤ ꯑꯃꯨꯛ꯫ ꯊꯟꯅꯤ, ꯇꯥꯆꯧꯅ ꯆꯥꯗ꯭ꯔꯁꯨ ꯑꯩ ꯏꯜꯂꯛꯀꯦꯁꯤ ꯂꯥꯛꯑꯣꯕ꯫ ꯃꯆꯟꯅ ꯍꯥꯏꯃꯟꯕꯗꯒꯤ ꯃꯨꯅꯥꯟ ꯈꯨꯖꯥꯝ ꯀꯣꯝꯄꯥꯛ ꯑꯗꯨꯗ ꯃꯈꯨꯠ ꯍꯥꯝꯂꯒ ꯆꯥꯛꯈꯣꯝ ꯈꯔ ꯆꯥꯔꯛꯏ ꯂꯩꯍꯥꯎ ꯍꯔꯥꯎꯅ꯫ ꯉꯁꯥꯏꯅ ꯁꯨꯃꯥꯏꯅ ꯍꯔꯥꯎ ꯆꯥꯔꯛꯄ ꯌꯥꯕꯁꯤꯕꯨ ꯇꯥꯆꯧꯅ꯫ ꯃꯨꯅꯥꯟꯁꯨ ꯅꯣꯛꯂꯗꯨꯅ ꯈꯨꯝꯂꯛꯏ, "ꯅꯪ ꯅꯕꯨꯛ ꯊꯜꯂꯣꯏꯗ꯭ꯔꯥ ꯍꯥꯏꯗꯅ ꯆꯥꯅꯤꯡꯗꯕꯅꯤꯅꯦ ꯇꯥꯆꯧꯅ." "ꯑꯩꯅ ꯊꯜꯂꯣꯏ ꯍꯥꯏꯈ꯭ꯔꯕꯕ ꯇꯥꯆꯧꯅ ꯑꯗꯨꯝꯅ ꯈꯜꯂꯤꯗꯣ?" "ꯇꯥꯆꯧꯅ ꯁꯨꯝ ꯈꯟꯖꯟꯕꯅꯤ ꯀꯩꯗꯧꯔꯒ ꯂꯩꯍꯥꯎ, ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯅꯦꯕ꯫ ꯇꯥꯆꯧ ꯅꯪ ꯆꯥꯔꯣꯀꯣ ꯅꯕꯨꯛ ꯊꯟꯅ꯫ ꯇꯥꯆꯧ ꯄꯣꯂꯥꯡꯈꯣꯛꯇ ꯐꯤ ꯐꯧꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯁꯤꯜꯂꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯍꯥꯊꯨ ꯆꯦꯟꯊꯣꯛꯈꯤ ꯃꯨꯅꯥꯟ꯫ ꯂꯩꯍꯥꯎ ꯆꯥꯛꯇꯨ ꯏꯁꯤꯡ ꯊꯛꯇꯨꯅ ꯋꯥꯅ ꯌꯣꯠꯁꯤꯜꯂꯒ, "ꯆꯥꯛꯁꯤꯐꯥꯎ ꯌꯣꯠꯁꯤꯜꯂꯒ ꯋꯥ ꯈꯨꯝꯒꯦ ꯅꯪꯍꯧꯗꯦ, ꯑꯩꯈꯣꯏ ꯇꯥꯆꯧꯁꯤꯅ ꯅꯨꯡꯁꯤꯠꯇꯒꯤ ꯍꯦꯟꯅ ꯌꯥꯡꯕꯁꯤꯗ." ꯇꯥꯆꯧ ꯑꯩꯅ ꯂꯧꯁꯤꯜꯂꯝꯃꯕꯅꯤ ꯄꯣꯂꯥꯡꯈꯣꯛꯇ ꯐꯧꯔꯝꯕ ꯐꯤꯁꯤꯡꯗꯣ꯫ ꯈꯔ ꯂꯩꯔꯗꯤ ꯅꯨꯡꯁꯤꯠꯀꯥꯁꯦ ꯁꯤꯠꯂꯛꯇꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦ, ꯑꯩꯈꯣꯏ ꯇꯥꯆꯧꯁꯤꯅ ꯌꯥꯡꯃꯟꯕꯗ꯫ ꯆꯥꯛꯇꯨ ꯄ꯭ꯔꯞ ꯆꯥꯊꯣꯛꯂꯒ ꯂꯩꯍꯥꯎ ꯃꯕꯨꯡ ꯆꯪꯂꯛꯇ꯭ꯔꯤꯉꯩ ꯆꯥꯛꯈꯨꯝꯒꯤ ꯊꯕꯛꯁꯤꯡ ꯃꯥꯅ ꯑꯣꯏꯅ ꯁꯠ ꯂꯣꯏꯁꯤꯜꯂꯒ ꯊꯅꯝꯂꯦ꯫ ꯃꯄꯥꯒ ꯃꯕꯨꯡꯒꯒꯤ ꯆꯥꯛꯌꯣꯝ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯊꯣꯛꯂꯛꯏ ꯃꯄꯥꯜꯗ꯫ "ꯇꯥꯆꯧ ꯑꯩ ꯆꯠꯂꯨꯈꯤꯒꯦ, ꯆꯥꯛꯌꯣꯝꯁꯦ ꯁꯤꯗ ꯊꯅꯝꯃꯒꯦ, ꯋꯥꯏꯒ ꯀꯣꯟꯒꯗꯣ ꯐꯦꯡꯉꯝꯃꯕꯅꯤ ꯑꯩꯅ." ꯁꯤꯡ ꯑꯈꯥꯏꯕ ꯑꯀꯪꯕꯗꯨ ꯁꯤꯡꯒꯩꯗ ꯍꯥꯞꯆꯤꯜꯂꯝꯕ ꯃꯨꯅꯥꯟ ꯃꯆꯟꯅꯨꯄꯤꯗ ꯍꯥꯏꯔꯛꯏ, "ꯆꯠꯂꯝꯗꯥꯏꯗꯨꯗ ꯂꯨꯈꯥꯛ ꯑꯃꯨꯛ ꯄꯥꯏꯔꯨꯔꯣ ꯂꯩꯍꯥꯎ ꯅꯪꯕꯣ." "ꯑꯩꯅ ꯆꯥꯕꯒꯤ ꯀꯣꯟ ꯑꯃꯥꯡꯕꯕꯨ ꯇꯥꯆꯧꯗ ꯐꯦꯡꯍꯟꯒꯗ꯭ꯔꯣ? ꯅꯍꯥꯟꯈꯩ ꯇꯥꯆꯧꯅ ꯌꯥꯗꯗꯅ ꯐꯦꯡꯉꯁꯨ ꯉꯁꯤꯗꯤ ꯑꯩꯅ ꯅꯝꯗꯅ ꯐꯦꯡꯉꯝꯃꯕꯅꯤ꯫ ꯍꯣꯔꯦꯟꯗꯤ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯁꯥꯟꯅꯕ ꯆꯠꯄꯒꯤ ꯁꯦꯜ ꯐꯪꯂꯛꯀꯅꯤ, ꯑꯗꯨꯅ ꯍꯌꯦꯡꯗꯤ ꯀꯩꯊꯦꯜ ꯀꯥꯔꯨꯁꯤꯀꯣ ꯇꯥꯆꯧ." "ꯍꯣꯏ ꯑꯩ ꯊꯦꯡꯉꯤ ꯆꯠꯂꯨꯈꯤꯒꯦꯀꯣ." "ꯇꯞꯅ ꯆꯠꯂꯨꯅꯦ ꯅꯪꯕꯣ, ꯆꯦꯟꯒꯅꯨ ꯇꯨꯁꯤꯅꯤꯌꯦ." "ꯅꯨꯡꯁꯤꯠꯀꯤ ꯃꯆꯟꯅꯨꯄꯤꯅꯤꯅ ꯇꯨꯁꯤꯜꯂꯣꯏꯌꯦ ꯇꯥꯆꯧ." ꯅꯣꯛꯇꯨꯅ ꯑꯗꯨꯃꯛ ꯆꯦꯟꯗꯨꯅ ꯆꯠꯈ꯭ꯔꯦ ꯂꯩꯍꯥꯎ꯫
Munan laptakna sienkhriba masanupi adubo momonoktunna yenghongduna haihoi. Aigi selse kayada marabak thikrab. Imana pisak pikna hundokpiramba numit adudaki. Ima ko fangdana lelaklibani. Legaigi mataroising magi mamada kizab uraka. Mana kaptuna selaklaga pabai koinida tamlakibado garang oirubini. Somda sumang kumhai tamhamdadi leihau laktri haiduna ngainaduna leiri mayamdo. Sanathoi sauningna. Ita leihau sia kaidoraga leira saknoba ngasisibu. Thoibinam mabu nahan makhaidi ngana lakpadaina aduga ngasina thengisibu kaiginoba. Mangal sananam sumang kumai thokadaba numita thengadi fajana ngangnabiroi aikoi simina. Sanathoi adune haisi nahan makhai tambadadi aikoina danne hana yaurisi aduga ngasi utkadaba numitana loire haidi haisini. Leihau yang sensi lai ai lai ta maya mangal sana la oita ita ngai bu ware khoi mi khradi chatpauna khrabani chalasi ta aido ngasidi wai tairamba adu thengini ngasidi sumang kumai utpa numitnina imungi areba thabak khai tawramiraba natti dei ta manga nangsidi tasau su thabak kyam maduda mateng panglambani Sanathoi kana sasla oita sin ngasi sumang kumai utkadaba imungdo isok yam langi hainai thengina muk charakpa tare si haina duna magi phiyum singdu paiduna khongkap launa thangduna chatnai makoi mayam miyoi kharana laurang subagi labukta leirabasu sumang kumhai yengkadabagi miyam amadi azoba sumang aduda ising ipakum tilni munan mapaga maga gi sakyomna puraduna lakli makoigi lokpham tamna baba sakyom siana zathoklasira natraga horen ngak leraga sasira Jauba lauriya kasin yalambadu leplaga kumlei ngak leraga sasida munan sigi lo phaidom masi yan loisin mina kisi paisa hoi baba adudi lauriya tombasida thanamlage sakyomse fazana yenglaga thanamuku munan tawpogi tuminaraga lakpa labuk koirakpu huina muk naronda satlaga saramani sakyomdu sidi saroida baba hui lakpasu uni hairaga mamangda sathokibado ikoi babagi haukiba soiba singthokpase amu haure haukiba yaudana ngasi oirakpa yadabani nipagi munan odo oirasu baba hanjin paladi sauningi soikiba haibasisu soikibanidna isagi sinsisu masin kanmi nupi amadagi tade adunabu laisram munan haidana imingsega kai chatlini kai adusu pawna sandoklaga noktana mapa masado lauriya kasin yanminnari Phaidom adu loibaga sakyomdu amuk saminaraba matung lemhauba phaidom adu amuk ngang-dana yali sumang kumai utpa loibaga halakle lehau mata mangal sanaga loinana mayum tamna atai mata singdi sel phanglakpa oibana kaithel sangni haiduna changna haure loina mangal sana makhutta pairiba seldu nokmi tongna yengladuna hairei mata lehauda ita ngasi sel pirakpase yam nungaitra isase nungaita Dangdi kari leikine nga leiraga thongluge adudi aisi leikiba tare insang lana se horen ita hoini thongal mari manga kanabase lanaraga loiredana hausiki matamse yumlonaba phauba insang lana drive mi lanadaba ekhoini di lanaraga loire adudi kaithilomda chalasi ita asumna mata anidu kaithelgi nga yon phamanduda laktuna nga masa ammam leiraduna halakminare punna asum lakpana mangal sana masu magi thongal mapa yauraduna sanghore leihau mathanta lakle mayum tamna matanda sum lakpada mabu uraga thina ngangbi hanubidu ngasisu amuk thengnare leihau bisum khara khazik sukharaduna as masige boxe amuk thengnare ni magi aigi tungdu wangang hobise amuk tawrani haina lakpada haibaga tawbaga lehauna ahal nupidugi mapa la thoktuna hek chatkibaga haurap haihowi ahal nupiduna Nupina sumang kumai yauraga karibu kanaba puraktoino wathok thokpa natana imungi thaba inkhang khara suraga sauthong phausu tawdana leigadabasida nupa dongna koisat hek chatna yengbada mitsi narida konthokna aikhoidi isu isadaga sumang kumai yauhaloi thingni masa nupi asibo sumang kumai yauhanni dana yauhaliba imung adugi mama mapaduni aina yam ngaklisi tarabasu tasinada adum lakli lehau madi wakhalsu hena pikthaba tawruti maramdi mabunga mapagana magidamak phaigak phaina khongpham setna lekpiri khangbana kumbirei manemna thongalda thoklaga nganglibadu tabada hairei idimpo
ꯊꯣꯡꯒꯥꯜꯗ ꯊꯣꯛꯂꯒ ꯑꯗꯨꯛ ꯍꯧꯅ ꯍꯥꯏꯔꯤꯗꯨꯕꯨ ꯀꯅꯥꯗꯅꯣ? ꯑꯇꯥꯕ ꯃꯤꯅ ꯃꯥꯏ ꯕꯤꯅꯥꯁꯤ ꯉꯥꯎꯔ ꯃꯥꯜꯂꯦ ꯍꯥꯏꯅꯈꯤꯅꯤꯌꯦ, ꯆꯪꯕꯤꯔꯛꯑꯣ꯫ ꯍꯥꯏ, ꯃꯧꯅꯥꯎ ꯅꯪꯅ ꯀꯔꯤ ꯈꯪꯉꯤ ꯍꯥ? ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯂꯩꯐꯝ ꯊꯣꯛꯄꯗꯨꯃꯛ ꯂꯩꯌꯨ, ꯊꯕꯛ ꯈꯔ ꯁꯨꯔꯒ ꯆꯥꯔꯒ꯫ ꯏꯅꯦꯝꯄꯣꯛꯀꯤ ꯐꯅꯕ ꯍꯥꯏꯕꯤꯕꯅꯤ, ꯑꯩꯈꯣꯏꯗꯤ ꯂꯩꯀꯥꯏ ꯊꯣꯛꯇꯕꯅꯤꯅ ꯀꯩꯁꯨ ꯈꯟꯕꯤꯗꯤꯌꯦ꯫ ꯍꯦ, ꯃꯧꯅꯥꯎ ꯅꯪ ꯃꯇꯣꯏꯅꯔ ꯍꯥ? ꯑꯩꯅ ꯍꯧꯖꯤꯛ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯂꯒ ꯅꯁꯝ ꯃꯅꯥ ꯑꯃꯅꯤ ꯍꯧꯔꯤꯕꯗꯣ ꯐꯣꯏꯗꯠꯂꯕꯗꯤ ꯅꯆꯤꯟ ꯈꯨꯝꯕ ꯉꯝꯂꯣꯏꯅꯦ ꯍꯥ? ꯅꯆꯥꯅꯨꯄꯥ ꯍꯜꯂꯛꯄ ꯃꯇꯝ ꯑꯣꯏꯔꯦ, ꯆꯪꯉꯛꯑꯣ, ꯅꯠꯇ꯭ꯔꯗꯤ ꯑꯃꯨꯛ ꯉꯥꯡꯕꯤꯅꯤ ꯍꯥꯏꯕꯤꯕꯒꯤ ꯋꯥꯅꯤ, ꯌꯥꯗ꯭ꯔꯒ ꯇꯣꯛꯆꯧꯅ꯫ ꯃꯆꯥꯅꯨꯄꯥ ꯍꯜꯂꯛꯄꯒꯤ ꯋꯥ ꯄꯜꯂꯛꯄꯗꯨꯗ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯏ ꯕꯤꯅꯥ꯫ ꯃꯃꯧ ꯅꯨꯄꯤꯗꯨ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯍꯥꯏꯔꯝꯃꯤ, ꯀꯤꯗꯤ ꯀꯤꯔꯤꯕ ꯋꯥ ꯑꯣꯏꯔꯦ ꯅꯆꯥꯅꯨꯄꯥꯗꯣ? ꯀꯤꯗ꯭ꯔꯗꯤ ꯀꯩꯅꯣ, ꯅꯍꯥꯟꯃꯨꯛ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯄꯥꯎ ꯖꯥꯠ ꯖꯥꯠ ꯃꯌꯥꯝ ꯑꯃ ꯏꯆꯥꯅꯨꯄꯥꯗ ꯇꯝꯁꯤꯜꯂꯒ ꯑꯩꯁꯦ ꯐꯃꯨꯡꯗꯒꯤ ꯄꯝꯗꯨꯅ ꯊꯥꯡꯗꯣꯔꯛꯂꯒ ꯆꯨꯔꯤ ꯇꯥꯐꯝꯗ ꯂꯪꯊꯣꯛꯄꯗꯣ? ꯀꯥꯎꯔꯝꯅꯤ ꯈꯟꯕ꯭ꯔꯣ ꯑꯩꯅ? ꯏꯃꯨꯡ ꯆꯪꯈꯤꯒꯦ ꯇꯧꯔꯝꯕ ꯃꯃꯧ ꯅꯨꯄꯤꯗꯨ ꯃꯅꯦꯝꯒꯤ ꯋꯥꯗꯨꯗ ꯆꯞ ꯂꯦꯞꯂꯒ ꯃꯥꯏ ꯑꯣꯟꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯈ꯭ꯔꯦ ꯏꯅꯦꯝꯄꯣꯛꯇꯤ ꯑꯍꯜ ꯑꯣꯏꯖꯔꯕꯁꯨ ꯕꯨꯙꯤ ꯂꯧꯁꯤꯡꯗꯤ ꯅꯍꯥ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯔꯤꯅꯦ꯫ ꯅꯤꯡꯁꯤꯡꯂꯤ ꯍꯥꯏꯕ ꯍꯧꯖꯤꯛꯐꯥꯎ ꯏꯅꯦꯝꯄꯣꯛꯇꯤ, ꯅꯃꯧꯗꯤ ꯀꯥꯎꯈ꯭ꯔꯦ, ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯤ꯫ ꯅꯪꯒꯤꯗꯨꯗꯤ ꯀꯥꯎꯁꯤꯟꯅꯔꯤꯕ ꯈꯪꯂꯕ꯭ꯔꯥ? ꯀꯥꯎꯁꯤꯟꯅꯕ ꯅꯠꯇꯦꯌꯦ ꯏꯅꯦꯝꯄꯣꯛ, ꯊꯥꯖꯗ꯭ꯔꯒ ꯌꯦꯡꯕꯤꯌꯨꯅꯦ, ꯅꯁꯨ ꯅꯨꯄꯥꯁꯦ ꯍꯧꯖꯤꯛ ꯆꯍꯤ ꯀꯌꯥ ꯁꯨꯔꯕꯒꯦ ꯍꯥꯏꯗꯅ? ꯃꯁꯤꯗ ꯏꯁꯨꯒꯤ ꯆꯍꯤ ꯄꯥꯟꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯃꯧꯅꯥꯎ, ꯆꯪꯈ꯭ꯔꯣ, ꯌꯦꯡꯅꯤꯡꯗꯦ ꯅꯁꯛꯇꯣ꯫ ꯌꯦꯡꯅꯤꯡꯗꯕꯤ ꯅꯃꯧ ꯑꯣꯏꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡꯗꯤ ꯄꯨꯈꯝ ꯄꯨꯈꯝ, ꯇꯦꯡꯀꯣꯠ ꯇꯦꯡꯀꯣꯠ ꯆꯥꯍꯥꯞ ꯅꯥꯏꯔꯒ ꯂꯧꯈꯠꯄꯤꯕ ꯅꯠꯇ꯭ꯔꯣ? ꯃꯅꯦꯝꯒꯤ ꯈꯣꯏꯗꯧ ꯆꯤꯛꯄ ꯋꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯧꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯕꯤꯅꯥ ꯌꯥꯝ ꯁꯥꯎꯅ ꯍꯥꯏꯍꯧꯏ꯫ ꯃꯥꯅ ꯆꯥꯛ ꯈꯔ ꯊꯣꯡꯉꯤ ꯀꯥꯏꯅ ꯎꯁꯤꯠꯇꯅ ꯉꯥꯡꯖꯕ ꯀꯁꯨ ꯁꯥꯔꯤꯅꯦ꯫ ꯑꯩꯈꯣꯏꯁꯨ ꯅꯍꯥꯟꯋꯥꯏꯗꯤ ꯏꯈꯨꯠꯅ ꯊꯣꯡꯂꯒ ꯆꯥꯔꯝꯃꯤꯅꯤ, ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯏꯉꯧ ꯐꯪꯂꯦ, ꯏꯁꯨ ꯐꯥꯎꯕ ꯄꯥꯈꯪ ꯐꯔꯛꯂꯦ, ꯑꯗꯨꯅ ꯅꯨꯡꯉꯥꯏꯊꯣꯛꯅ ꯍꯤꯡꯕꯤꯕꯒꯤ ꯋꯥꯅꯤ꯫ ꯑꯩꯅ ꯁꯤ ꯊꯣꯛꯇꯅꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯍꯥꯡꯀꯣꯛ ꯑꯁꯤꯗ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨꯗꯤ ꯃꯥꯅ ꯊꯣꯡꯉꯨ ꯍꯥꯏꯕꯅꯦꯕ, ꯌꯥꯗꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯄꯨꯡꯁꯨꯝ ꯁꯨꯝꯈ꯭ꯔꯕꯅꯤꯅ ꯀꯥꯟꯅꯗꯦ, ꯆꯥꯛ ꯑꯝꯇ ꯆꯥꯔꯣꯏ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯀꯥꯗ ꯆꯪꯂꯒ ꯐꯃꯨꯡꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯒ ꯑꯗꯨꯝ ꯂꯩꯊꯣꯛꯂꯨꯒꯦ, ꯍꯦ ꯍꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯃꯨꯅꯥꯟ ꯃꯥꯒ ꯅꯨꯡꯁꯤꯅꯖꯕ ꯊꯔꯣꯒ ꯎꯅꯔꯤ ꯉꯁꯤꯗꯤ ꯁꯤꯡꯖꯨ ꯄꯣꯠꯐꯝ ꯑꯃꯗ꯫ ꯊꯔꯣ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯇꯥꯃꯨꯅꯥꯟ ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤꯀꯣ꯫ ꯀꯩꯗꯧꯔꯒꯦ ꯊꯔꯣ, ꯅꯪꯅ ꯌꯥꯔꯣꯏ ꯌꯥꯔꯣꯏꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯗꯨꯕ? ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯒꯤ ꯃꯔꯝꯁꯦ ꯇꯥꯃꯨꯅꯥꯟ ꯅꯪ ꯇꯁꯦꯡꯅ ꯈꯪꯗ꯭ꯔꯦ? ꯈꯪꯗꯦ, ꯅꯪꯅ ꯃꯔꯝꯁꯨ ꯍꯥꯏꯗꯅ ꯑꯩꯅ ꯀꯃꯥꯏ ꯈꯪꯗꯣꯔꯤꯒꯦ ꯊꯔꯣ? ꯅꯆꯟꯅꯨꯄꯤꯗꯨꯅ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯌꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯅ ꯀꯣꯏꯆꯠ ꯆꯠꯇꯅ ꯂꯩꯔꯒ ꯅꯨꯄꯥ ꯅꯪꯅ ꯅꯨꯄꯤ ꯁꯥꯗꯅ ꯏꯃꯨꯡꯒꯤ ꯆꯥꯛꯊꯣꯡ ꯐꯥꯎꯁꯨ ꯇꯧꯔꯤꯗꯣ, ꯑꯩ ꯌꯥꯕ ꯉꯝꯃꯣꯏ ꯍꯥꯏꯕ꯫ ꯃꯨꯅꯥꯟ ꯅꯣꯛꯂꯗꯨꯅ, ꯏꯁ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯌꯥꯔꯣꯏ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯍꯥꯏꯔꯤꯗꯣ? ꯏꯁ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯀꯥꯏꯅ ꯍꯥꯏꯖꯕ ꯁꯥꯏꯅꯦ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ, ꯅꯣꯛꯇꯅ ꯇꯧꯔꯗꯅ꯫ ꯃꯥꯒꯤ ꯑꯋꯥꯕꯁꯦ ꯌꯦꯡꯕ ꯉꯝꯗꯕꯒꯤ ꯍꯥꯏꯕꯤꯔꯒ ꯑꯩꯈꯣꯏꯗꯤ ꯃꯤꯇꯣꯞꯅꯤꯅ, ꯃꯤꯇꯣꯞ ꯑꯩꯅ ꯍꯥꯏꯕ ꯉꯥꯡꯕ ꯋꯥꯕꯨ ꯀꯅꯥꯅ ꯃꯔꯨ ꯑꯣꯏꯅ ꯂꯧꯕꯤꯗꯣꯏꯅꯣꯗ? ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯄꯩꯊꯣꯛꯂꯒ ꯂꯩꯈꯤ ꯊꯔꯣꯗꯣ꯫ ꯃꯨꯅꯥꯟ ꯊꯔꯣꯕꯨ ꯊꯦꯝꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯁꯥꯎꯔꯅꯨ ꯁꯤ ꯊꯔꯣ, ꯑꯩ ꯅꯨꯡꯉꯥꯏꯇꯦ, ꯅꯠꯇꯦ ꯅꯪꯅ ꯁꯥꯎꯔꯤꯗꯨꯕꯨ ꯃꯔꯝ ꯆꯥꯕ꯭ꯔꯥ ꯍꯥꯏꯕ, ꯈꯨꯝꯃꯨꯅꯦ ꯑꯃꯨꯛꯇ꯫ ꯃꯔꯝ ꯆꯥꯔꯦ ꯈꯪꯗꯅ ꯁꯥꯎꯔꯤꯅꯦ ꯑꯩꯁꯨ, ꯑꯩꯅ ꯅꯨꯡꯁꯤꯅꯔꯤꯕ ꯑꯩꯒ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯃꯤꯟꯅꯒꯗꯧꯔꯤꯕ ꯅꯍꯥꯛꯅ ꯋꯥꯕꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯂꯝꯅꯤ ꯈꯟꯕ꯭ꯔꯣ? ꯑꯩ ꯋꯥꯗꯦꯗ ꯊꯔꯣ, ꯑꯩ ꯋꯥꯔꯦ ꯍꯥꯏꯈꯤꯕ꯭ꯔꯅꯤ ꯅꯉꯣꯟꯗ ꯅꯣꯡꯃꯇ? ꯁꯤꯗꯤ ꯏꯃꯨꯡ ꯑꯃꯗ ꯂꯩꯃꯤꯟꯅꯕ ꯑꯩꯈꯣꯏ ꯑꯉꯝ ꯑꯉꯝ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯌꯥꯔꯣꯏ, ꯅꯨꯄꯥꯅꯕꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯅ ꯇꯧꯅꯕ꯭ꯔꯥ? ꯏꯃꯥꯅ ꯄꯥꯝꯖꯔꯝꯕꯅꯤ ꯍꯥꯏꯗꯅ ꯄꯥꯕꯒ ꯑꯩꯒꯅ ꯂꯩꯍꯥꯎꯕꯨ ꯉꯁꯤꯒꯤ ꯊꯥꯛꯁꯤ ꯌꯧꯍꯟꯕꯅꯤ, ꯃꯁꯤꯗ ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯔꯤꯕꯗꯣ ꯃꯔꯝ ꯆꯥꯗꯦ꯫ ꯆꯥꯗ꯭ꯔꯗꯤ ꯐꯔꯦ, ꯅꯪꯒꯤ ꯐꯅꯕ ꯍꯥꯏꯕꯤꯔꯒ ꯑꯩꯕꯨ ꯑꯔꯥꯟꯕ ꯇꯥꯍꯟꯕ꯫ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯆꯠꯈꯤ ꯊꯔꯣ꯫ ꯃꯨꯅꯥꯟ ꯁꯦꯜ ꯄꯤꯔꯝꯂꯒ ꯃꯥꯁꯨ ꯇꯥꯟꯅꯈꯤ ꯊꯔꯣ꯫ ꯄꯣꯠꯐꯝ ꯐꯝꯕꯤ ꯅꯨꯄꯤꯗꯨ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤꯗꯨꯅ ꯆꯠꯈꯤꯕꯒ ꯍꯥꯏꯍꯧꯏ, ꯃꯇꯝꯁꯤ ꯃꯇꯝ ꯑꯃ ꯑꯣꯜꯂꯦꯀꯣ, ꯃꯤꯒꯤ ꯏꯃꯨꯡꯁꯤꯗ ꯃꯌꯨꯝ ꯄꯥꯜꯂꯛꯇ꯭ꯔꯤꯉꯩ ꯃꯤꯒꯤ ꯏꯃꯨꯡꯒꯤ ꯋꯥꯔꯤꯗꯒ ꯈꯨꯠ ꯊꯤꯡꯖꯤꯜꯂꯤ, ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯗꯤ ꯑꯁꯨꯝꯅꯒ ꯇꯧꯔꯛꯇꯦ꯫ ꯉꯝꯃꯤꯀꯣ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯦ, ꯂꯣꯏꯅꯃꯛꯇꯤ ꯅꯠꯇꯦ, ꯈꯔꯒꯤ ꯋꯥꯅꯤ꯫ ꯏꯆꯥ ꯅꯨꯄꯤꯗꯨꯁꯨ ꯃꯁꯤꯗ ꯆꯠꯈ꯭ꯔꯤꯕ ꯅꯨꯄꯤꯁꯤꯒꯨꯝ ꯇꯧꯕ ꯖꯥꯠꯂ? ꯍꯣꯔꯦꯟꯗꯤ ꯍꯪꯕ ꯇꯥꯔꯦ ꯏꯆꯥ ꯅꯨꯄꯤꯗ, ꯑꯗꯨꯝꯅꯒ ꯇꯧꯔꯝꯂꯕꯗꯤ ꯐꯨꯊꯒꯦꯗ꯫ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕꯗꯒꯤ ꯃꯨꯅꯥꯟ ꯊꯔꯣꯕꯨ ꯆꯦꯜꯂꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ꯫ ꯅꯨꯄꯤ ꯃꯌꯨꯝꯂꯣꯝꯒꯤ ꯆꯦꯜꯂꯒ ꯀꯨꯏꯅ ꯊꯝꯕ ꯄꯥꯝꯗꯦ ꯍꯥꯏꯕꯒꯤ ꯆꯦꯟꯕ ꯊꯥ ꯐꯥꯗꯅ ꯂꯨꯍꯣꯡꯂꯝꯃꯤ ꯊꯔꯣ ꯑꯃꯗꯤ ꯃꯨꯅꯥꯟ꯫ ꯃꯧ ꯑꯅꯧꯕꯤ ꯑꯣꯏꯔꯕꯁꯨ ꯊꯔꯣ ꯃꯥꯒꯤ ꯃꯤ ꯇꯤꯟꯅꯕ ꯌꯥꯗꯕ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯑꯁꯤꯗ ꯂꯨꯍꯣꯡꯕ ꯊꯥ ꯈꯔ ꯍꯦꯜꯂꯛꯄꯗꯨꯋꯥꯏꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯆꯥꯅꯔꯝꯃꯤ꯫ ꯃꯨꯅꯥꯟꯗꯤ ꯇꯣꯉꯥꯟ ꯆꯥꯕ ꯄꯥꯝꯖꯗꯕꯅꯤ, ꯊꯔꯣꯅ ꯅꯝꯗꯅ ꯆꯥꯕꯅꯤ꯫ ꯀꯌꯥꯗ ꯀꯟꯈ꯭ꯔꯕ ꯅꯨꯄꯤꯒꯤ ꯃꯌꯥꯏꯗꯣ, ꯑꯗꯨꯛ ꯅꯨꯡꯁꯤꯅꯅ ꯂꯩꯔꯝꯕ ꯏꯃꯨꯡꯗꯣ ꯉꯁꯤꯗꯤ ꯆꯥꯛꯈꯨꯝ ꯑꯅꯤ ꯁꯨꯃꯥꯡ ꯑꯅꯤ ꯊꯣꯛꯇꯨꯅ ꯂꯩꯔꯤ ꯃꯧ ꯂꯥꯛꯄꯗꯒꯤ꯫
ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯃꯨꯅꯥꯟꯁꯨ ꯏꯃꯨꯡ ꯑꯃ ꯄꯨꯔꯕꯅꯤꯅ ꯁꯦꯜ ꯊꯣꯛꯇꯕ ꯌꯥꯗꯕꯅꯤꯅ ꯃꯤꯒꯤ ꯌꯨꯝ ꯁꯥꯕ ꯆꯠꯈꯤꯕ ꯃꯇꯝꯅꯤ ꯆꯥꯎꯕꯁꯨ ꯃꯤꯒꯤ ꯆꯔꯨ ꯄꯨꯟꯕꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯕ ꯂꯥꯛꯄꯗꯒꯤ ꯆꯠꯊꯣꯛꯈꯤꯕ ꯃꯇꯝꯅꯤ ꯊꯥꯔꯣ ꯃꯈꯣꯏꯒꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯛ ꯊꯥꯗꯨꯅ ꯊꯑꯣꯏꯅꯃꯛꯀꯤ ꯐꯝꯂꯒ ꯁꯨꯃꯥꯡꯒꯤ ꯃꯁꯤꯗ ꯐꯤ ꯁꯨꯔꯤꯕ ꯃꯆꯟꯅꯨꯄꯤ ꯂꯩꯍꯥꯎ ꯇꯥꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯅꯨꯄꯤꯅ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯌꯥꯎꯅꯤ ꯍꯥꯏꯗꯅ ꯌꯥꯎꯔꯤꯕꯁꯤꯕꯨ ꯀꯩꯗꯨꯕꯨ ꯀꯥꯟꯅꯗꯣꯏ ꯂꯝꯆꯠ ꯀꯥꯝꯂꯛꯅꯕ ꯊꯕꯛ ꯁꯛ ꯈꯔ ꯍꯦꯜꯂꯦꯅ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯌꯥꯎꯕꯅꯗꯤ ꯇꯨꯡ ꯀꯣꯏꯔꯣꯏ ꯍꯥꯏꯖꯔꯤꯕ ꯑꯩꯈꯣꯏꯗꯤ ꯁꯛ ꯐꯖꯍꯧꯗ꯭ꯔꯕꯅꯤꯅ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯌꯥꯎꯕꯁꯨ ꯐꯪꯗ꯭ꯔꯦꯗꯣ ꯃꯤꯅꯁꯨ ꯁꯛ ꯈꯪꯕꯤꯗ꯭ꯔꯦ ꯂꯩꯍꯥꯎ ꯀꯔꯤꯁꯨ ꯈꯨꯝꯗ ꯃꯥꯒꯤ ꯐꯤ ꯁꯨꯐꯝ ꯊꯣꯛꯄꯗꯣ ꯁꯠ ꯂꯣꯏꯁꯤꯜꯂꯒ ꯄꯣꯂꯥꯡꯈꯣꯛꯇ ꯐꯧꯗꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯊꯥꯔꯣꯅ ꯍꯧꯖꯤꯛ ꯐꯧꯔꯝꯂꯤꯕ ꯐꯤꯗꯨꯅ ꯍꯣꯔꯦꯟ ꯅꯨꯃꯤꯠ ꯇꯥꯔꯒ ꯀꯅꯥ ꯂꯧꯁꯤꯟꯗꯣꯏꯅꯣ ꯌꯨꯝꯊꯪꯅꯕꯒꯤ ꯃꯃꯥꯡꯗ ꯑꯩꯕꯨ ꯆꯪꯍꯥꯠ ꯍꯥꯠꯅꯕ ꯁꯤꯟꯒꯅꯨ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯌꯥꯎꯕꯤꯕꯦꯝꯃ ꯁꯛꯍꯦꯟꯕꯤ ꯊꯥꯔꯣ ꯇꯞꯅ ꯈꯨꯝꯂꯛꯏ ꯄꯥꯕ ꯉꯟꯅ ꯍꯜꯂꯛꯀꯅꯤ ꯍꯥꯏꯔꯝꯃꯤꯅꯃ ꯑꯗꯨꯒꯤ ꯐꯧꯔꯝꯃꯗꯤ ꯆꯠꯊꯣꯛꯄꯕꯨ ꯇꯝꯕ ꯉꯝꯕ꯭ꯔꯣ ꯄꯥꯕꯅ ꯉꯟꯅ ꯍꯜꯂꯛꯀꯅꯤ ꯍꯥꯏꯔꯒ ꯉꯟꯅ ꯍꯦꯛꯇ ꯍꯜꯂꯛꯀꯗ꯭ꯔꯥꯕ ꯉꯁꯥꯏꯗꯒꯤ ꯍꯧꯅ ꯌꯥꯛꯅ ꯊꯥꯔꯣꯅ ꯉꯥꯡꯕꯗꯨꯗ ꯁꯣꯝꯗ ꯊꯪꯅꯕ ꯌꯨꯝꯗ ꯑꯉꯥꯡ ꯁꯨꯝꯒꯦ ꯇꯧꯔꯝꯕꯗꯨ ꯇꯨꯝꯃꯨ ꯌꯥꯗꯕꯗꯨꯗ ꯊꯤꯅ ꯆꯩꯔꯛꯏ ꯑꯉꯥꯡ ꯃꯃꯥꯗꯨꯅ ꯊꯥꯔꯣ ꯅꯪꯅ ꯋꯥ ꯉꯥꯡꯕꯗꯣ ꯉꯥꯏꯍꯥꯛꯇ ꯂꯦꯞꯄꯨ ꯑꯉꯥꯡꯁꯤ ꯁꯨꯝꯒꯦ ꯇꯧꯕꯅꯤ ꯇꯨꯝꯃꯨ ꯌꯥꯗ꯭ꯔꯦ ꯀꯩꯅꯣ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤ ꯃꯌꯥꯝꯗꯨꯕꯣ ꯇꯥꯕ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯋꯥ ꯃꯆꯪ ꯑꯣꯏꯕꯈꯛ ꯉꯥꯡꯉꯨꯅꯦ ꯏꯕꯦꯝꯃ ꯅꯪꯅ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯅ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯍꯣꯡꯂꯛꯂꯤꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥꯗꯣ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤꯀꯣ ꯍꯥꯏꯔꯣꯏ ꯉꯥꯡꯂꯣꯏ ꯍꯥꯏꯗꯅ ꯍꯥꯏꯕꯤꯗꯕꯅꯤ ꯉꯥꯡꯅꯤꯡꯕ ꯐꯅ ꯂꯩꯔꯕꯁꯨ ꯊꯪꯅꯕꯗ ꯑꯉꯥꯡ ꯂꯩꯔꯤ ꯍꯥꯏꯕꯗꯨꯗꯪꯗꯤ ꯅꯤꯡꯁꯤꯡꯕ ꯐꯩꯌꯦꯕ ꯅꯪꯁꯨ ꯏꯆꯦ ꯅꯊꯧ ꯅꯇꯅ ꯅꯊꯧ ꯁꯥꯅꯨ ꯍꯨꯏꯅ ꯈꯣꯡꯒꯗꯕꯗ ꯒꯙꯥꯅ ꯈꯣꯡꯂꯕꯗꯤ ꯀꯩꯗꯧꯏ ꯍꯥꯏꯕꯗꯣ ꯈꯪꯕꯤꯗ꯭ꯔꯕ꯭ꯔꯣ ꯏꯆꯦꯕꯣ ꯑꯩꯁꯦ ꯀꯅꯥ ꯅꯠꯇꯦꯅꯤ ꯈꯪꯂꯕ꯭ꯔꯥ ꯉꯔꯥꯡ ꯅꯍꯥꯟꯗ ꯂꯥꯛꯄꯤ ꯅꯪꯅ ꯑꯗꯨꯝꯅꯒ ꯍꯥꯏꯔꯤꯕꯗꯣ ꯀꯔꯤ ꯅꯇꯤꯛ ꯂꯩꯒꯦ ꯍꯦꯟꯃꯜꯂꯤ ꯍꯥꯏꯕꯅꯤ ꯅꯪꯅ ꯑꯉꯥꯡꯗꯨꯗ ꯇꯧꯔꯤꯗꯣ ꯃꯥꯁꯨ ꯃꯥꯒꯤ ꯄꯥꯝꯖꯕ ꯂꯝꯕꯤꯗ ꯆꯠꯆꯔꯤꯅꯤ ꯌꯦꯡꯁꯤꯜꯂꯨꯅꯨ ꯅꯪꯁꯨ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯏꯅꯥꯁꯤ ꯏ ꯇꯥꯔꯦ ꯍꯣ ꯏ ꯇꯥꯔꯗꯤ ꯂꯁꯤꯡꯅ ꯃꯦꯟꯁꯤꯟꯕꯤꯔꯣ ꯅꯪꯅꯦ ꯅꯁꯥ ꯅꯎꯗꯣ ꯈꯔ ꯅꯣꯏꯔꯒ ꯐꯕꯒꯤ ꯑꯩꯅ ꯈꯔꯗꯨ ꯀꯤꯕꯒꯤ ꯋꯥꯅꯤ ꯀꯪꯉꯝꯃꯗꯤꯅꯦ ꯀꯤꯕꯤꯕ ꯀꯥꯏ ꯁꯅꯥꯊꯣꯏ ꯃꯇꯥ ꯃꯉꯥꯜ ꯁꯅꯥꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯇꯝꯐꯝ ꯑꯗꯨꯒꯤ ꯀꯣꯟꯊꯣꯡꯗ ꯃꯇꯥ ꯂꯩꯍꯥꯎ ꯉꯥꯏꯕ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯐꯝꯂꯤ ꯁꯅꯥꯊꯣꯏꯅ ꯏꯇꯥ ꯃꯉꯥꯜ ꯑꯩꯗꯤ ꯏꯇꯥ ꯂꯩꯍꯥꯎꯒꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯏꯇꯥ ꯃꯣꯏ ꯃꯅꯝ ꯑꯗꯣ ꯍꯦꯟꯃꯜꯂꯦ ꯑꯗꯨꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯝꯕ ꯏꯃꯨꯡꯗꯣ ꯃꯥ ꯂꯥꯛꯄꯗꯒꯤ ꯅꯄꯥꯛ ꯇꯥꯅꯍꯜꯂꯦ ꯍꯥꯏꯕ ꯑꯩꯅꯇ ꯇꯧꯕꯅꯤꯀꯣ ꯃꯥ ꯏꯇꯥ ꯑꯩꯈꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯗ ꯊꯣꯛꯇꯕꯒꯤꯅꯤ ꯏꯇꯥ ꯂꯩꯍꯥꯎ ꯃꯁꯥꯗ ꯊꯣꯛꯄ ꯑꯣꯏꯕꯅ ꯃꯥ ꯄꯥꯡꯒꯜ ꯊꯣꯛꯑꯝꯃꯣꯏꯀꯣ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯏꯇꯥ ꯑꯗꯣ ꯂꯥꯛꯂꯔꯣꯏꯗ꯭ꯔ ꯖꯥꯠꯂꯣ ꯏꯇꯥꯗꯨꯕꯣ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯃꯤ ꯉꯁꯥꯏ ꯏꯇꯥ ꯂꯩꯍꯥꯎꯒꯤ ꯄꯥꯕꯗ ꯍꯪꯕꯗ ꯍꯧꯖꯤꯛꯇꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯡꯕ ꯃꯥꯅ ꯍꯣꯠꯅꯔꯕꯅꯤ ꯑꯗꯨꯗ ꯊꯦꯡꯉꯤ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯕꯨꯗꯤ ꯁꯤꯟꯇꯥꯛꯄꯤ ꯏꯟꯗꯣꯟꯗꯨꯁꯨ ꯀꯧꯔꯛꯑꯅꯤ ꯑꯃꯨꯛ ꯎꯔꯥꯎ ꯊꯔꯥꯎꯗꯅ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨꯗꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯀꯧꯔꯛꯂꯦ ꯃꯈꯣꯏꯒꯤ ꯁꯤꯟꯇꯥꯛꯄꯤꯅ ꯁꯅꯥꯊꯣꯏ ꯃꯉꯥꯜ ꯁꯅꯥ ꯆꯪꯉꯧꯗꯅ ꯇꯝꯕ ꯍꯧꯔꯁꯤ ꯁꯅꯥꯊꯣꯏꯅ ꯍꯣꯏ ꯁꯤꯟꯇꯥꯛꯄꯤ ꯂꯥꯛꯆꯔꯒꯦ ꯏꯇꯥ ꯂꯩꯍꯥꯎꯗꯣ ꯂꯥꯛꯄ ꯉꯥꯏꯕꯅꯤ ꯉꯥꯏꯍꯥꯛ ꯉꯥꯏꯔꯒ ꯆꯪꯉꯣꯀꯣ ꯊꯦꯡꯉꯦ ꯃꯇꯝꯁꯦ ꯅꯪꯍꯧꯔꯣꯏ ꯑꯃꯨꯛ ꯇꯝꯕ ꯍꯟꯗꯛꯇꯤ ꯃꯤꯅ ꯌꯥꯝ ꯅꯦꯛꯂꯛꯏꯀꯣ ꯅꯈꯣꯏꯁꯦ ꯑꯗꯨꯅ ꯅꯁꯥꯅ ꯋꯥꯈꯜ ꯇꯥꯅꯁꯤ ꯅꯣꯏ ꯅꯃꯤꯡ ꯆꯠꯂꯨ ꯍꯥꯏꯕ ꯆꯍꯤꯗꯣ ꯑꯣꯏꯗꯧ ꯃꯥꯜꯂꯤ ꯃꯉꯥꯜ ꯁꯅꯥꯅ ꯍꯣꯏ ꯁꯤꯟꯇꯥꯛꯄꯤ ꯅꯁꯥ ꯈꯪꯖꯔꯤ ꯉꯥꯏꯍꯥꯛ ꯉꯥꯏꯔꯕ ꯇꯨꯡ ꯂꯩꯍꯥꯎ ꯆꯦꯜꯂꯛꯂꯤ ꯁꯅꯥꯊꯣꯏꯅ ꯏꯇꯥ ꯆꯦꯜꯂꯛꯇ꯭ꯔꯁꯨ ꯇꯞꯅ ꯂꯥꯛꯑꯣ ꯋꯥꯔꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯁꯤꯟꯇꯥꯛꯄꯤꯗ ꯉꯥꯡꯉꯣꯏꯌꯦ ꯏꯇꯥ ꯑꯩꯗꯤ ꯁꯤꯟꯇꯥꯛꯄꯤꯅ ꯆꯩꯔꯅꯤ ꯍꯥꯏꯗꯅ ꯆꯦꯜꯂꯛꯄꯗ ꯁꯤꯗꯧꯔꯦ ꯆꯦꯜꯂꯛꯀꯅꯨ ꯍꯌꯦꯡꯈꯩꯗꯤ ꯑꯩꯈꯣই ꯍꯥꯏꯅꯔꯝꯒꯦꯕ ꯁꯤꯟꯇꯥꯛꯄꯤꯗ ꯉꯟꯅ ꯂꯥꯛꯅꯕ ꯍꯣꯠꯅꯕꯅꯤ ꯍꯦꯛꯇ ꯊꯦꯡꯗꯣꯛꯈꯤ ꯏꯇꯥ ꯏꯃꯨꯡ ꯄꯨꯕꯁꯦ ꯌꯥꯗꯕꯅꯤ ꯍꯦꯛꯇ ꯏꯇꯥ ꯃꯈꯣꯏ ꯑꯍꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯪꯂꯛꯄꯗꯨ ꯁꯤꯟꯇꯥꯛꯄꯤ ꯄꯦꯇ꯭ꯔꯨꯛ ꯂꯩꯅ ꯎꯔꯗꯨꯅ ꯍꯥꯏꯔꯛꯏ ꯂꯥꯛꯑꯣ ꯆꯪꯉꯣ ꯇꯝꯕ ꯍꯧꯔꯁꯤ ꯅꯨꯄꯤ ꯉꯥꯛꯇꯒꯤ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯑꯣꯏꯕꯅꯤꯅ ꯅꯨꯄꯥ ꯃꯥꯟꯅꯕ ꯁꯥꯗꯕꯁꯨ ꯌꯥꯗꯕꯅꯤ ꯅꯨꯄꯥ ꯃꯥꯟꯅꯕ ꯍꯣꯠꯅꯕꯗ ꯅꯈꯣꯏꯁꯨ ꯃꯇꯝ ꯃꯌꯥꯝ ꯑꯃ ꯆꯪꯗꯧꯔꯤꯕꯅꯤ ꯂꯩꯍꯥꯎ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯍꯟꯗꯛ ꯃꯔꯛ ꯑꯁꯨꯛ ꯌꯥꯝ ꯊꯦꯡꯂꯤꯕꯁꯤꯅ ꯈꯔ ꯉꯟꯅ ꯂꯥꯛꯎꯅꯦ ꯅꯪꯕꯣ ꯅꯪꯅ ꯃꯄꯨꯡ ꯑꯣꯏꯕ ꯁꯛꯇꯝ ꯂꯥꯡꯕꯅꯤꯅ ꯅꯪ ꯌꯥꯎꯗꯕꯗ ꯃꯌꯥꯝꯁꯦ ꯇꯝꯕ ꯑꯃꯠꯇ ꯌꯥꯗꯦ ꯂꯩꯍꯥꯎ ꯃꯔꯨ ꯂꯨꯞꯊꯗꯨꯅ ꯂꯦꯞꯂꯗꯨꯅ ꯍꯣꯏ ꯁꯤꯟꯇꯥꯛꯄꯤ ꯅꯪꯅ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯁꯨ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯇꯝꯕꯁꯦ ꯅꯨꯃꯤꯗꯥꯡꯗ ꯑꯣꯏꯅ ꯇꯝꯁꯤ ꯍꯥꯏꯔꯕꯁꯨ ꯌꯥꯏ ꯇꯧꯕꯇꯕꯨ ꯅꯈꯣꯏ ꯃꯌꯥꯝ ꯋꯥ ꯍꯣꯗꯣꯛꯅꯕ ꯑꯃꯗꯤ ꯃꯊꯧ ꯇꯥꯏ ꯅꯈꯣꯏꯅ ꯌꯥꯔꯗꯤ ꯑꯩꯒꯤꯗꯤ ꯂꯣꯏꯅ ꯌꯥꯏ ꯃꯌꯥꯝꯗꯨꯁꯨ ꯂꯩꯍꯥꯎꯒꯤ ꯏꯃꯨꯡꯒꯤ ꯐꯤꯕꯝ ꯈꯪꯕꯅ ꯌꯥꯏ ꯍꯥꯏꯗꯅ ꯂꯣꯏꯅ ꯍꯥꯏꯅꯔꯛꯂꯤ ꯂꯩꯍꯥꯎ ꯃꯕꯨꯛꯅꯤꯡꯗ ꯑꯄꯦꯟꯕ ꯍꯔꯥꯎꯕ ꯄꯣꯛꯆꯩ ꯃꯥꯒꯤ ꯑꯋꯥꯕ ꯃꯇꯥꯁꯤꯡꯅ ꯎꯕꯤꯕꯁꯤꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯝꯂꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯒꯤ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯇꯝꯕ ꯆꯠꯂꯝꯃꯤ ꯂꯩꯍꯥꯎ ꯊꯥꯔꯣ
ꯃꯄꯨꯔꯣꯏꯕ ꯃꯨꯅꯥꯟꯅ ꯊꯕꯛ ꯍꯦꯛ ꯍꯜꯂꯛꯄꯒ ꯋꯥꯔꯝꯒꯅꯤ ꯈꯟꯗꯈꯩ ꯍꯦꯛꯇ ꯃꯥꯒꯤ ꯍꯥꯏꯅꯤꯡꯕꯗꯣ ꯍꯥꯏꯔꯛꯏ꯫ ꯅꯆꯟꯅꯨꯄꯤ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯌꯥꯎꯕꯤꯗꯣ ꯁꯛ ꯐꯖꯕꯤꯗꯣ ꯃꯗꯨꯅ ꯀꯗꯥꯏꯗꯅꯣ ꯍꯟꯗꯛ ꯃꯔꯛ ꯍꯦꯛ ꯃꯝꯁꯤꯜꯂꯛꯄꯒ ꯆꯠꯂꯤꯁꯤꯅ? ꯇꯣꯉꯥꯟ ꯆꯥꯅꯔꯁꯨ ꯃꯕꯨꯡ ꯍꯥꯏꯗꯣ ꯑꯣꯏꯔꯕꯅꯤꯅ ꯇꯥꯃꯨꯅꯥ ꯅꯪꯉꯣꯟꯗ ꯇꯥꯔꯛꯀꯅꯤ ꯂꯣꯏꯅ꯫ ꯀꯔꯤꯅꯣ ꯍꯥꯏꯔꯤꯗꯨꯅ ꯑꯃꯨꯛ? ꯑꯦ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯁꯦ ꯅꯆꯟꯅꯨꯄꯤꯅ ꯇꯧꯔꯤꯁꯦ? ꯈꯪꯗꯕꯗꯨꯅꯕꯨ ꯍꯪꯉꯤꯅꯤ꯫ ꯁꯦꯜ ꯇꯥꯅꯕ ꯍꯣꯠꯅꯕꯗ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯕ ꯐꯪꯖꯗ꯭ꯔꯕ ꯑꯩꯅꯕꯨ ꯀꯔꯤ ꯈꯪꯒꯅꯤ ꯌꯨꯝꯁꯤ ꯊꯣꯛꯄ ꯊꯧꯗꯣꯛꯄ? ꯅꯪꯅ ꯍꯜꯂꯛꯄꯗ ꯇꯝꯂꯒ ꯈꯪꯕ ꯅꯠꯇꯅ? ꯍꯣ ꯃꯝꯁꯤꯜꯂꯛꯄꯒ ꯅꯆꯟꯅꯨꯄꯤꯗꯣ ꯀꯗꯥꯏꯗꯅꯣ ꯈꯪꯗꯦ ꯌꯥꯝ ꯆꯠꯄꯅꯤ ꯑꯗꯨ ꯍꯥꯏꯕꯅꯤ꯫ ꯍꯪꯉꯣ ꯃꯨꯛꯇ ꯍꯌꯦꯡ ꯁꯣꯏꯔꯛꯂꯕꯗꯤ ꯑꯩꯈꯣꯏ ꯊꯤꯔꯛꯀꯅꯤ꯫ ꯍꯥꯟꯅ ꯐꯅ ꯐꯔꯝꯂꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕꯗ ꯆꯨꯝꯃꯤ ꯈꯟꯈ꯭ꯔꯕ ꯃꯨꯅꯥꯟꯅꯤ꯫ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯗ ꯑꯁꯨꯝ ꯑꯔꯥꯟ ꯈꯪꯗꯅ ꯐ꯭ꯔꯪ ꯁꯥꯎꯒꯠꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯂꯩꯁꯥꯕꯤ ꯃꯥꯅ ꯀꯔꯥꯏ ꯆꯠꯂꯤꯕ? ꯑꯩ ꯍꯪꯒꯦ ꯍꯜꯂꯛꯈꯤ ꯆꯠ꯫ ꯍꯪꯉꯣ ꯌꯥꯏ ꯌꯥꯏꯅ ꯁꯨꯝ ꯊꯥꯗꯣꯛꯂꯕꯗꯤ ꯑꯩꯈꯣꯏꯗꯤ ꯃꯤꯃꯥꯡ ꯐꯝꯕ ꯇꯥꯕꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯩ ꯁꯨꯔꯕꯅꯤꯅ ꯃꯆꯟꯅꯨꯄꯤ ꯍꯜꯂꯛꯄꯒ ꯉꯥꯏꯕ ꯉꯝꯗꯦ ꯃꯨꯅꯥꯟ ꯃꯈꯨꯠꯀꯥꯗꯣ ꯈꯨꯗꯨꯝ ꯇꯥꯁꯤꯜꯂꯒ ꯂꯥꯛꯏ꯫ ꯃꯄꯥ ꯍꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯣꯝꯗ ꯀꯧꯗꯅ ꯁꯥꯎꯔꯒ ꯕꯥꯕꯥ 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 ꯆꯥꯎꯕ ꯆꯥꯛ ꯇꯣꯏꯔꯒ ꯃꯆꯟꯅꯨꯄꯤ ꯂꯩꯍꯥꯎ ꯂꯧꯕ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯤꯕꯅꯤ ꯃꯥꯒꯤ ꯀꯥꯗ꯫ ꯃꯆꯥꯅꯨꯄꯥꯅ ꯁꯨꯃꯥꯡꯗ ꯁꯥꯎꯅ ꯀꯧꯕꯗꯨ ꯇꯥꯕꯗ ꯃꯊꯛꯇ ꯍꯥꯏꯖꯔꯤ꯫ ꯀꯔꯤꯃꯨꯛ ꯇꯧꯔꯨꯕꯖꯥꯠ ꯃꯨꯅꯥꯟꯁꯤꯅ? ꯐꯅ ꯐꯔꯝꯕ ꯏꯆꯥꯅꯤ ꯅꯨꯄꯤ ꯍꯦꯛ ꯊꯤꯈꯤꯕꯗꯒꯤ ꯄꯨꯝꯑꯣꯟ ꯍꯦꯛ ꯑꯣꯜꯂꯤ꯫ ꯃꯤꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯡꯁꯨ ꯑꯩꯒꯤ ꯏꯆꯥꯒꯨꯝꯅ ꯂꯣꯏꯅ ꯇꯧꯕꯖꯥꯠꯂ? ꯃꯨꯅꯥꯟ ꯃꯄꯥꯅ ꯈꯨꯝꯂꯛꯇꯕꯗꯨꯗ ꯑꯃꯨꯛꯀ ꯍꯟꯅ ꯀꯧꯔꯛꯏ꯫ ꯕꯥꯕꯥ ꯕꯥꯕꯥ ꯅꯅꯥ ꯄꯪꯉꯕꯣ ꯀꯧꯕ ꯈꯨꯝꯗ꯭ꯔꯤꯁꯤꯕꯣ? ꯕꯥꯕꯥ ꯅꯥꯀꯟꯗꯒꯤ ꯊꯥꯔꯣꯅ ꯈꯨꯝꯃꯣ ꯌꯥꯎꯅ ꯈꯨꯝꯗ꯭ꯔꯤ ꯑꯣꯏꯔꯝꯅꯤ ꯇꯥꯅ ꯇꯥꯅ ꯈꯨꯝꯃꯣ ꯌꯥꯎꯅ꯫ ꯃꯨꯅꯥꯟ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯁꯥꯎꯅ ꯂꯦꯞꯂꯒ ꯂꯩ꯫ ꯆꯥꯎꯕ ꯊꯣꯔꯛꯂꯒ ꯊꯣꯡꯗꯨ ꯂꯣꯟꯁꯤꯜꯂꯒ ꯍꯪꯂꯛꯏ ꯃꯆꯥꯅꯨꯄꯥꯗ꯫ ꯀꯔꯤ ꯍꯥꯏꯅꯤꯡꯒꯤ ꯏꯄꯥꯗꯨ ꯃꯨꯅꯥꯟ? ꯊꯥꯔꯣ ꯇꯞꯂꯞꯅ ꯇꯨ ꯑꯩꯅ ꯍꯥꯏꯗ꯭ꯔ ꯇꯥ ꯃꯨꯅꯥꯟ꯫ ꯃꯨꯅꯥꯟ ꯁꯥꯎꯅ ꯄꯥꯕꯅ ꯀꯔꯤꯝꯇ ꯌꯦꯡꯁꯤꯟꯗ꯭ꯔꯕ ꯂꯩꯍꯥꯎꯅ ꯑꯃꯝ ꯑꯊꯦꯡꯗ ꯀꯣꯏꯆꯠ ꯆꯠꯂꯤꯁꯦ? ꯍꯥ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯋꯥꯅꯣ ꯑꯗꯨꯅ? ꯏꯄꯥꯗꯤ ꯈꯪꯗꯦꯅ ꯑꯗꯨꯒ ꯅꯆꯟꯗꯤ ꯆꯠꯁꯨ ꯆꯠꯇꯦ꯫ ꯆꯠꯇ꯭ꯔꯗꯤ ꯂꯩꯍꯥꯎ ꯀꯗꯥꯏꯅꯣ ꯄꯥꯕ? ꯃꯨꯅꯥꯟ ꯅꯪ ꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯃꯨꯅꯥꯟꯗꯨꯔꯅꯦ? ꯃꯥꯅꯤ ꯀꯩꯅꯣ ꯄꯥꯕ? ꯑꯗꯨꯒ ꯀꯔꯤꯒꯤ ꯀꯩꯁꯨ ꯈꯪꯗꯕꯒꯨꯝ ꯋꯥ ꯉꯥꯡꯂꯤꯕ? ꯕꯥꯕꯥ ꯋꯥ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯕꯤꯅꯨ꯫ ꯂꯩꯍꯥꯎꯅ ꯑꯃꯝ ꯑꯊꯦꯡꯗ ꯀꯣꯏꯆꯠ ꯆꯠꯇ꯭ꯔꯕꯗꯤ ꯀꯗꯥꯏ ꯆꯠꯈꯤꯒꯦꯕ ꯃꯥ? ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯇꯝꯕ ꯆꯠꯈꯤ ꯃꯈꯣꯏꯒꯤ ꯁꯤꯟꯇꯥꯛꯄꯤꯒꯤ ꯌꯨꯝꯗ꯫ ꯑꯃꯝ ꯑꯊꯦꯡꯗ ꯀꯅꯥꯅ ꯀꯗꯥꯏꯗ ꯇꯝꯕꯤꯔꯤꯕ ꯁꯨꯃꯥꯡ ꯀꯨꯝꯍꯩ? ꯍꯧꯖꯤꯛꯄꯨ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯇꯝꯕ ꯃꯇꯝꯗꯣ ꯄꯥꯕ? ꯂꯩꯍꯥꯎꯅ ꯀꯣꯏꯆꯠ ꯆꯠꯂꯤꯕꯁꯦ ꯄꯥꯕꯅ ꯌꯥꯅ ꯊꯥꯔꯤꯔꯣ? ꯑꯗꯨ ꯀꯟꯕ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯍꯩꯗꯨꯗ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯗ ꯈꯨꯄꯥꯛꯇꯨꯅ ꯊꯥꯈꯤ ꯁꯥꯐꯨ ꯀꯟꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯥꯏꯗ ꯑꯗꯨꯒ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯀꯅꯥꯅ ꯃꯔꯤ ꯂꯩꯕ? ꯃꯄꯥꯒꯤ ꯃꯥꯡꯗ ꯊꯣꯛꯂꯛꯎ ꯑꯗꯨꯒ ꯍꯥꯏꯔꯨꯅ ꯑꯩꯒꯤ ꯏꯆꯥ ꯂꯩꯍꯥꯎꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯄꯨꯝꯕꯗꯣ꯫ ꯅꯈꯣꯏꯅ ꯌꯥꯝ ꯊꯥꯖꯗ꯭ꯔꯒꯅ ꯆꯠꯂꯒ ꯌꯦꯡꯂꯨꯁꯤ ꯂꯥꯎ ꯁꯤꯟꯇꯥꯛꯄꯤ ꯍꯣꯏꯒꯤ ꯌꯨꯝꯗ꯫ ꯊꯥꯔꯣ ꯄꯩꯔꯞ ꯇꯧꯔꯗꯨꯅ ꯑꯩꯈꯣꯏꯗꯤ ꯀꯩꯗꯧꯕꯒꯤ ꯆꯠꯇꯣꯏꯕ? ꯇꯥꯃꯨꯅꯥꯟ ꯆꯠꯁꯤ ꯂꯥꯎ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯕꯁꯦ ꯑꯩꯒꯤ ꯀꯣꯛ ꯆꯤꯛꯄꯤꯗꯣ ꯍꯧꯒꯦ ꯇꯧꯏ꯫ ꯆꯠꯁꯤ ꯂꯥꯎ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯐꯦꯠ ꯐꯦꯠ ꯊꯣꯛꯈ꯭ꯔꯦ꯫ ꯆꯥꯎꯕ ꯃꯥꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯆꯥꯅꯨꯄꯤꯕꯨ ꯂꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯍꯥꯎꯅ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯇꯝꯂꯤꯕ ꯌꯨꯝ ꯑꯗꯨꯗ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯇꯝꯕ ꯂꯣꯏꯔꯗꯨꯅ ꯃꯃꯥꯅ ꯂꯧꯕ ꯂꯥꯛꯄ ꯌꯥꯎ ꯃꯆꯦꯅ ꯂꯧꯕ ꯂꯥꯛꯄ ꯌꯥꯎ ꯈꯔꯁꯨ ꯆꯠꯅꯈ꯭ꯔꯦ꯫ ꯂꯩꯍꯥꯎ ꯑꯃꯗꯤ ꯃꯉꯥꯜꯁꯅꯥ ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯉꯥꯏꯍꯧꯔꯦ ꯃꯊꯪ ꯃꯊꯪ ꯂꯧꯕ ꯂꯥꯛꯇꯨꯅ ꯆꯠꯅꯈꯤꯕꯗ꯫ ꯃꯉꯥꯜꯁꯅꯥꯅ ꯏꯇꯥ ꯅꯣꯏ ꯄꯥꯕꯗꯨꯕꯨ ꯀꯩꯗꯧꯔꯖꯥꯠꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯕꯁꯤꯕꯣ? ꯐꯅꯗꯤ ꯀꯨꯏꯔꯦ ꯑꯩꯈꯣꯏꯅꯤꯅ ꯉꯥꯏꯔꯛꯏꯁꯦ꯫ ꯁꯤꯟꯇꯥꯛꯄꯤꯁꯨ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯇꯞꯅ ꯇꯞꯅ ꯊꯣꯛꯑꯁꯤꯔꯣ ꯑꯩꯈꯣꯏꯅꯦ? ꯌꯥꯏꯌꯦ ꯏꯇꯥ ꯊꯣꯛꯑꯁꯤ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯇꯞꯂꯤ ꯇꯞꯂꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯊꯣꯛꯃꯤꯟꯅꯔꯛꯂꯤ ꯃꯇꯥ ꯑꯅꯤꯗꯨ꯫ ꯇꯥꯟꯖꯥ ꯆꯥꯟꯅꯔꯗꯨꯅ ꯆꯥꯎꯕꯒ ꯊꯣꯡꯒꯥꯜꯗ ꯊꯦꯡꯅꯕꯗꯒꯤ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯃꯤꯟꯅꯔꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯉꯥꯜꯁꯅꯥꯁꯨ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯆꯪꯍꯧꯔꯤ꯫ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯏ꯫ ꯂꯩꯍꯥꯎꯅ ꯕꯥꯕꯥ ꯑꯩ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯌꯥꯎꯕ ꯇꯣꯛꯂꯒꯦ꯫ ꯀꯔꯤꯒꯤ ꯇꯣꯛꯀꯗꯧꯔꯤꯕ? ꯅꯃꯥꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯄꯥꯝꯖꯔꯝꯕꯗꯨꯗꯤ ꯏꯆꯥꯅꯁꯨ ꯊꯨꯡꯍꯟꯒꯗꯧꯕꯅꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯁꯦꯜ ꯊꯣꯛꯄ ꯉꯝꯗꯕꯅꯤꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯏꯃꯨꯡꯒꯤ ꯐꯤꯕꯝꯗꯤ ꯁꯣꯛꯆꯤꯜꯂꯛꯀꯅꯤ ꯄꯥꯕ꯫ ꯑꯩꯅ ꯇꯨꯡ ꯀꯣꯏꯅ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯌꯥꯎꯔꯕꯗꯤ ꯇꯥꯆꯧꯒ ꯏꯅꯝꯃꯒꯅꯁꯨ ꯑꯩꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯔꯣꯏ꯫ ꯏꯄꯥꯒꯤ ꯂꯩꯍꯥꯎ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯋꯥꯈꯜ ꯄꯤꯛꯊꯔꯤꯕ? ꯍꯥ ꯏꯆꯥꯒꯤꯗꯃꯛ ꯏꯄꯥ ꯍꯤꯡꯂꯤꯕꯁꯤꯗꯤ꯫ ꯅꯕꯨꯡ ꯅꯅꯝꯃꯗꯤ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯣ꯫ ꯃꯈꯣꯏꯗꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯇꯥꯏꯕꯪ ꯑꯃꯗ ꯍꯤꯡꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯄꯥ ꯏꯆꯥ ꯑꯅꯤꯈꯛꯀꯤ ꯇꯥꯏꯕꯪ ꯑꯃꯗ ꯍꯤꯡꯖꯔꯕꯅꯤ꯫ ꯑꯗꯨꯅ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯇꯣꯛꯄ ꯌꯥꯗꯦꯀꯣ꯫ ꯏꯄꯥꯅ ꯏꯆꯥꯒꯤ ꯇꯨꯡꯗ ꯂꯦꯞꯇꯨꯅ ꯊꯧꯅꯥ ꯍꯥꯞꯀꯅꯤ꯫ ꯂꯩꯍꯥꯎ ꯃꯄꯤꯔꯥ ꯆꯦꯜꯂꯗꯨꯅ ꯕꯥꯕꯥ ꯑꯩ ꯍꯣꯠꯅꯒꯦ ꯕꯥꯕꯥ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯇꯨꯡ ꯃꯇꯝ ꯆꯪꯅ ꯇꯝꯂꯛꯄ ꯅꯤꯉꯣꯜ ꯄꯣꯛꯄꯤ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯑꯃ ꯈꯨꯡꯒꯪ ꯂꯩꯀꯥꯏꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯅ
ꯁꯍꯔ ꯐꯥꯎꯕ ꯎꯠꯄ ꯆꯠꯂꯝꯃꯤ꯫ ꯍꯟꯗꯛꯀꯤ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯑꯁꯤꯗꯤ ꯃꯤꯌꯥꯝꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯅꯕ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯂꯩꯕꯥꯛꯀꯤ ꯑꯉꯝ ꯃꯊꯧ ꯀꯌꯥꯅꯁꯨ ꯃꯅꯥ ꯃꯊꯨꯝ ꯄꯤꯗꯨꯅ ꯁꯛ ꯈꯪꯕꯤꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯄꯤꯅ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯌꯥꯎꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯕꯅꯣ ꯍꯥꯏꯗꯨꯅ ꯃꯤꯋꯥ ꯉꯥꯡꯅꯔꯝꯕ ꯃꯣꯏꯁꯤꯡꯁꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ꯫ ꯊꯔꯣ ꯃꯆꯟꯅꯨꯄꯤ ꯂꯩꯍꯥꯎꯅ ꯃꯅꯥ ꯐꯪꯂꯛꯄꯗꯣ ꯍꯔꯥꯎꯒꯤꯗꯤ ꯂꯩꯇꯈꯩ ꯄꯨꯛꯆꯦꯜ ꯄꯤꯛꯄꯒꯤ ꯍꯧꯅꯕꯤ ꯀꯜꯂꯛꯄ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯐꯃꯨꯡꯗꯨꯗ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯋꯥꯈꯜ ꯇꯧꯏ꯫ ꯉꯁꯤꯗꯤ ꯃꯥ ꯆꯥꯛ ꯆꯥꯅꯕ ꯆꯠꯀꯅꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯅ ꯇꯥꯟꯖꯥꯁꯦ ꯆꯥꯔꯅꯤ꯫ ꯃꯥꯅ ꯅꯍꯥꯟ ꯃꯅꯥ ꯐꯪꯂꯛꯄꯒꯤ ꯄꯤꯔꯛꯄ ꯁꯦꯜꯗꯣ ꯑꯩꯅ ꯂꯣꯟꯅ ꯍꯨꯔꯥꯜꯂꯕ ꯑꯗꯨꯒ ꯏꯄꯥꯝꯗ ꯊꯩꯗꯣꯛꯂꯕ꯫ ꯑꯩꯅ ꯁꯨꯝꯅ ꯇꯧꯔꯗꯤ ꯀꯨꯝꯁꯤꯒꯤ ꯆꯥꯛꯀꯧꯕꯗꯗꯤ ꯑꯩꯒꯤꯗ ꯈꯤꯅ ꯌꯥꯝ ꯍꯥꯞꯂꯛꯂꯅꯤ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯊꯪꯅꯕꯒꯤꯗ ꯃꯀꯨꯕꯣꯛꯀ ꯃꯆꯟꯅꯨꯄꯤꯒꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯇꯥꯔꯛꯏ꯫ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯗꯕꯗꯨꯗ ꯍꯧꯒꯠꯂꯛꯂꯒ ꯐꯛꯂꯥꯡꯗ ꯃꯅꯥꯗꯨ ꯅꯞꯁꯤꯜꯂꯒ ꯇꯥꯔꯤ ꯍꯨꯔꯥꯟꯕꯤ ꯑꯃꯒꯨꯝꯅ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯇꯥꯔꯛꯏ ꯈꯔ ꯍꯧꯅ꯫ ꯕꯥꯕꯥ ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯆꯠꯂꯨꯔꯣ ꯆꯠꯂꯨꯔꯣ, ꯉꯁꯤꯗꯤ ꯏꯄꯥꯁꯨ ꯊꯕꯛ ꯆꯠꯊꯣꯛꯂꯣꯏ꯫ ꯑꯗꯨꯗꯤ ꯄꯥꯕꯒꯤ ꯏꯟꯁꯥꯡ ꯇꯦꯡꯀꯣꯠ ꯑꯃ ꯊꯤꯜꯂꯧꯔꯥ? ꯊꯤꯜꯂꯛꯇ꯭ꯔꯁꯨ ꯌꯥꯅꯤꯗ, ꯅꯈꯣꯏ ꯃꯌꯥꯝ ꯍꯥꯎꯅ ꯆꯥꯃꯤꯟꯅꯧ꯫ ꯊꯤꯜꯂꯛꯀꯦ ꯕꯥꯕꯥ, ꯃꯣꯏꯅꯁꯨ ꯌꯥꯅꯤꯌꯦ꯫ ꯏꯄꯥꯒꯤ ꯊꯤꯜꯂꯛꯀꯗꯕ ꯁꯔꯨꯛꯇꯨꯅ ꯁꯤꯟꯇꯥꯛꯄꯤꯒ ꯅꯈꯣꯏ ꯃꯌꯥꯝ ꯆꯥꯃꯤꯟꯅꯔꯨ ꯏꯄꯥꯒꯤ ꯂꯩꯍꯥꯎ꯫ ꯑꯗꯨꯗꯤ ꯕꯥꯕꯥ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯍꯣꯏ ꯍꯣꯏ ꯆꯠꯂꯨ꯫ ꯃꯄꯥ ꯃꯆꯥꯅ ꯁꯥꯟꯅꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯊꯔꯣ ꯃꯥꯅ ꯈꯟꯖꯔꯝꯕ ꯄꯨꯝꯕ ꯀꯥꯏꯈ꯭ꯔꯦ꯫ ꯁꯤꯒꯤ ꯍꯅꯨꯕꯁꯤꯅ ꯀꯩꯗꯧꯔꯕꯅꯣ ꯉꯁꯤꯗꯤ ꯊꯕꯛ ꯑꯝꯇ ꯆꯠꯇ꯭ꯔꯤꯕꯁꯤꯅ? ꯑꯩꯅ ꯈꯜꯂꯨꯔꯤꯕ ꯃꯌꯥꯝꯁꯤꯒ ꯑꯩꯗꯤꯕ ꯂꯣꯏꯅ ꯅꯤꯡꯈꯥꯏ꯫ ꯍꯣꯔꯦꯟꯗꯤ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯑꯃ ꯆꯥꯗꯕ ꯌꯥꯔꯔꯣꯏ꯫ ꯅꯣꯡꯃ ꯃꯨꯅꯥꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯂꯩꯈꯤꯗ꯭ꯔꯕꯤ ꯃꯃꯥꯒꯤ ꯃꯕꯨꯡ ꯃꯈꯣꯏꯒꯤ ꯃꯥꯝꯃꯗꯨꯒ ꯂꯝꯕꯤꯗ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯨꯅꯥꯟꯗꯤ ꯃꯥꯒꯤ ꯃꯥꯝꯃ ꯎꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯥꯝꯃꯅꯗꯤ ꯇꯥꯗꯕꯒꯨꯝ ꯇꯨꯃꯤꯟ ꯆꯠꯈꯤ꯫ ꯇꯁꯦꯡꯅ ꯇꯥꯗ꯭ꯔꯕ ꯃꯥꯜꯂꯤ ꯈꯟꯗꯨꯅ ꯃꯨꯅꯥꯟ ꯇꯥꯟꯅꯗꯨꯅ ꯀꯧꯔꯛꯏ꯫ ꯃꯃꯥ ꯃꯃꯥ! ꯏꯕꯣꯍꯜ ꯍꯧꯖꯤꯛꯇꯗ ꯈꯨꯝꯂꯛꯏ꯫ ꯀꯩꯗꯧꯔꯦ ꯃꯨꯅꯥꯟ? ꯃꯥꯝꯃ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ? ꯅꯣꯏꯗ ꯆꯠꯂꯨꯕꯅꯤ꯫ ꯀꯩꯗꯧꯕ ꯆꯠꯂꯨꯏꯅꯣ ꯃꯥꯝꯃ? ꯑꯩꯒꯤ ꯏꯆꯜ ꯆꯥꯎꯕꯗꯣ ꯃꯆꯥ ꯄꯤꯕꯥꯒꯤ ꯃꯧ ꯂꯥꯛꯄꯗꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯅꯕꯗꯨꯗ ꯌꯦꯡꯕ ꯂꯥꯛꯄꯅꯤ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯏ꯫ ꯍꯥꯟꯅ ꯗꯨꯛ ꯅꯨꯡꯁꯤꯅꯅ ꯂꯩꯔꯝꯕ ꯌꯨꯝꯗꯣ ꯉꯁꯤꯗꯤ ꯃꯌꯥꯏ ꯇꯪꯈꯥꯏꯗ ꯁꯝꯕꯜ ꯈꯥꯅꯗꯨꯅ ꯃꯤꯇꯣꯞ ꯂꯝꯂꯥꯟꯕ ꯑꯃꯒꯨꯝ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯃꯥꯝꯃ ꯑꯗꯨꯗꯤ ꯀꯩꯅꯣꯅꯤ, ꯋꯥꯔꯤꯗꯣ ꯁꯨꯝꯗꯧꯕꯅꯤ꯫ ꯏꯕꯣꯍꯜ ꯈꯣꯜ ꯈꯔ ꯂꯨꯝꯊꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯨꯅꯥꯟ, ꯅꯨꯄꯥ ꯑꯩꯈꯣꯏꯁꯦ ꯅꯨꯄꯤ ꯊꯤꯔꯒ ꯅꯨꯄꯤꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯂꯧꯒꯅꯤ ꯏꯟꯒꯅꯤ ꯍꯥꯏꯕ ꯂꯩꯇꯕꯅꯤꯀꯣ꯫ ꯑꯩꯁꯨ ꯅꯨꯄꯤ ꯊꯤꯔꯛꯏ, ꯑꯗꯨꯕꯨ ꯅꯅꯦꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯂꯧꯗꯦ ꯑꯩ꯫ ꯂꯧꯕ ꯌꯥꯕ ꯑꯗꯨ ꯈꯛꯇꯃꯛ ꯂꯧꯔꯛꯏ꯫ ꯑꯁꯨꯝ ꯑꯔꯥꯟ ꯈꯪꯗꯈꯩ ꯑꯩꯒꯤ ꯅꯨꯄꯤꯅꯕꯨ ꯍꯥꯏꯔꯕꯗꯤ ꯂꯣꯏꯅ ꯆꯨꯝꯂꯝꯂꯅꯤ ꯍꯥꯏꯕꯗꯨꯗꯤ ꯂꯥꯟꯒꯅꯤ꯫ ꯃꯧ ꯂꯥꯛꯄ ꯅꯨꯃꯤꯠꯇꯒꯤ ꯄꯨꯝꯅꯃꯛ ꯑꯍꯣꯡꯕ ꯂꯥꯛꯄꯅꯤ꯫ ꯑꯐꯕꯕꯨ ꯑꯣꯏꯔꯕꯁꯨ ꯐꯠꯇꯕꯕꯨ ꯑꯣꯏꯔꯕꯁꯨ꯫ ꯈꯟꯗꯨꯅ ꯌꯦꯡꯉꯨ ꯅꯪꯁꯨ꯫ ꯍꯥꯟꯅꯗꯤ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕ ꯌꯥꯕꯅꯤ, ꯑꯗꯨꯕꯨ ꯅꯨꯄꯤ ꯍꯦꯛ ꯊꯤꯕ ꯅꯨꯃꯤꯠꯇꯒꯤꯗꯤ ꯃꯗꯨ ꯌꯥꯔꯣꯏ꯫ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ ꯃꯨꯅꯥꯟ, ꯀꯛꯐꯝ ꯌꯥꯎꯗꯦ ꯃꯥꯒꯤ ꯃꯥꯝꯃꯒꯤ ꯋꯥꯗꯨꯗ꯫ ꯏꯕꯣꯍꯜꯅ ꯋꯥ ꯃꯈꯥ ꯇꯥꯔꯗꯨꯅ, ꯃꯥꯝꯃꯗꯤ ꯌꯥꯝꯅ ꯄꯦꯟꯗ꯭ꯔꯦ ꯅꯪꯒꯤ ꯅꯑꯣꯡꯁꯦ꯫ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯨꯜ ꯇꯥꯔꯛꯂꯔꯣꯏ ꯌꯨꯝꯗꯨꯗ꯫ ꯅꯪ ꯋꯥꯈꯜ ꯇꯥꯎꯀꯣ ꯃꯨꯅꯥꯟ꯫ ꯁꯥꯒꯩꯒꯤ ꯃꯩꯇꯥꯜ ꯑꯔꯥꯕ ꯑꯣꯏ ꯃꯩꯇꯥꯟ ꯑꯁꯤꯕꯗꯤ ꯑꯣꯏꯔꯛꯀꯅꯨꯀꯣ ꯄꯤꯕꯥ ꯅꯇꯣꯝꯇꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯤ ꯏꯕꯣꯍꯜ꯫ ꯂꯩꯍꯥꯎꯁꯨ ꯁꯍꯔꯗ ꯁꯤꯟꯇꯥꯛꯄꯤ ꯑꯣꯏꯕꯤꯅꯕ ꯍꯥꯏꯖꯔꯔꯕꯗꯒꯤ ꯁꯍꯔꯗ ꯌꯨꯝ ꯌꯥꯎꯕ ꯏꯪꯈꯣꯜ ꯑꯃ ꯂꯩꯔꯅꯕ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯄꯥꯒ ꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅ ꯌꯨꯝ ꯁꯥꯟꯗꯣꯛꯄꯗ ꯂꯩꯔꯒ ꯊꯥ ꯈꯨꯗꯤꯡ ꯃꯤꯒꯤ ꯁꯦꯜ ꯊꯤꯒꯗꯕꯒꯤ ꯁꯔꯨꯛ ꯈꯨꯡꯒꯪꯒꯤ ꯏꯪꯈꯣꯜ ꯑꯁꯤ ꯌꯣꯟꯊꯣꯛꯂꯒ ꯁꯍꯔꯗ ꯏꯪꯈꯣꯜ ꯂꯩꯅꯕ ꯃꯄꯥꯅ ꯋꯥ ꯍꯧꯗꯣꯔꯛꯏ꯫ ꯊꯔꯣ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯈꯤꯕ ꯇꯥꯕꯒ ꯆꯥꯛ ꯊꯥꯡꯗꯣꯛꯄ ꯊꯣꯛꯂꯛꯏ꯫ ꯇꯥ ꯃꯨꯅꯥꯟ, ꯆꯥꯛ ꯊꯥꯡꯗꯣꯔꯛꯂꯒꯦ꯫ ꯀꯨꯏꯗꯦ ꯃꯨꯅꯥꯟ ꯐꯗꯤ ꯑꯃ ꯄꯥꯏꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠꯇꯨ ꯍꯥꯝꯕ ꯊꯣꯛꯈꯤ꯫ ꯊꯔꯣ ꯄꯩꯔꯗꯨꯅ, ꯀꯔꯤꯃꯨꯛ ꯇꯧꯔꯖꯥꯠꯅꯣ ꯃꯁꯤꯒꯤ ꯁꯣꯅꯣꯖꯥꯎꯁꯤꯅ ꯈꯨꯝꯗꯕꯤꯒ ꯇꯧꯔꯤꯁꯤꯅ? ꯃꯤꯅ ꯀꯔꯤ ꯀꯔꯤꯃꯨꯛ ꯍꯥꯏꯖꯤꯜꯂꯖꯥꯠꯅꯣ? ꯆꯥꯛꯅꯒ ꯆꯥꯛ ꯂꯥꯝꯕꯅꯤ꯫ ꯃꯥꯒꯤ ꯁꯔꯨꯛ ꯊꯥꯡꯗꯣꯛꯂꯒ ꯊꯅꯝꯂꯒ ꯂꯣꯏꯔꯦꯗ, ꯑꯩ ꯆꯥꯊꯣꯛꯑꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯒ ꯃꯄꯨꯔꯣꯏꯕꯒꯤ ꯆꯥꯛ ꯁꯔꯨꯛ ꯊꯥꯡꯗꯣꯛꯂꯒ ꯊꯝꯈ꯭ꯔꯒ ꯃꯥꯒꯤ ꯁꯔꯨꯛ ꯆꯥꯕ ꯍꯧꯈꯤ꯫ ꯍꯥꯎꯈ꯭ꯔꯦꯗ ꯄꯣꯔꯣꯝ ꯊꯣꯡꯕꯁꯤꯗꯤ꯫ ꯂꯥꯝꯅ ꯆꯥꯕꯒꯤꯔ ꯀꯩꯅꯣ ꯑꯩꯗꯤꯅꯦ ꯃꯤꯅ ꯄꯣꯔꯣꯝ ꯃꯀꯣꯛꯁꯦ ꯌꯥꯝ ꯀꯜꯂꯤ ꯍꯥꯎꯇꯦ, ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯁꯨ ꯌꯥꯝ ꯄꯥꯝꯖꯩ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯟꯁꯥꯡ ꯇꯦꯡꯀꯣꯠ ꯑꯗꯨꯗꯒꯤ ꯄꯣꯔꯣꯝ ꯃꯀꯣꯛꯇꯨ ꯊꯥꯡꯊꯔꯒ ꯆꯨꯞꯄꯣꯏ ꯆꯥꯕꯣꯏ ꯆꯥꯕ ꯍꯧꯕꯒ ꯈꯪꯍꯧꯗꯦ ꯇꯨꯡꯂꯣꯝꯗꯒꯤ ꯂꯨꯈꯝꯗ ꯈꯨꯄꯥꯛꯅ ꯁꯥꯐꯨ ꯈꯟꯅ ꯊꯥꯔꯛꯄꯗ ꯄꯣꯔꯣꯝ ꯃꯀꯣꯛꯇꯨ ꯂꯩꯃꯥꯏꯗ ꯆꯣꯡꯊꯣꯛꯂꯒ ꯇꯥꯔꯝꯃꯤ꯫ ꯊꯔꯣ ꯁꯥꯎꯅ, ꯀꯅꯥꯅꯣ ꯄꯣꯔꯣꯝ ꯃꯀꯣꯛꯁꯦ ꯌꯥꯅꯨꯡꯗꯒꯤ ꯆꯣꯡꯊꯣꯛꯈꯩ ꯂꯨꯈꯝꯗ ꯊꯥꯔꯛꯏꯁꯤꯕꯣ? ꯇꯨꯡ ꯍꯟꯅ ꯌꯦꯡꯊꯣꯔꯛꯄꯗ ꯃꯄꯨꯔꯣꯏꯕ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯊꯔꯣ ꯃꯩ ꯍꯧꯈꯩ ꯁꯥꯎꯔꯗꯨꯅ, ꯇꯥ ꯃꯨꯅꯥꯟ ꯀꯩꯅꯣ ꯉꯥꯎꯔꯕ꯭ꯔꯣ ꯅꯪ? ꯉꯥꯎꯔꯤ, ꯑꯩ ꯉꯥꯎꯔꯤ꯫ ꯅꯪꯒꯤ ꯂꯧꯅꯝ ꯋꯥꯍꯩ ꯃꯌꯥꯝꯗꯨꯗ ꯑꯩꯁꯦ ꯑꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯉꯁꯤꯗꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯁꯥꯎꯔꯦ ꯀꯥꯏꯅ ꯅꯦꯝꯊꯅ ꯋꯥ ꯉꯥꯡꯕꯤꯕ ꯖꯥꯠ ꯅꯠꯇꯦ ꯊꯔꯣꯗꯣ꯫ ꯑꯣ, ꯑꯩꯅ ꯈꯜꯂꯤꯅꯤ ꯉꯁꯤꯗꯤ ꯍꯜꯂꯛꯄꯗ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ ꯍꯥꯏꯗꯅ
ꯁꯣꯏꯗ꯭ꯔꯦꯗꯅ ꯑꯩꯅ ꯈꯜꯂꯤꯁꯦ ꯂꯩꯃꯥꯏꯗ ꯆꯣꯡꯊꯣꯛꯂꯒ ꯇꯥꯔꯤꯕ ꯄꯣꯔꯣꯝ ꯃꯀꯣꯛꯇꯨ ꯇꯥꯞ ꯈꯨꯟꯒꯠꯂꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯌꯥꯗ ꯅꯝꯁꯤꯜꯂꯤ ꯆꯥꯔꯣ ꯆꯥꯔꯣ ꯅꯪꯒꯤ ꯅꯨꯄꯥ ꯆꯥꯗ꯭ꯔꯤꯉꯩ ꯅꯪ ꯍꯥꯟꯅ ꯅꯕꯨꯛ ꯊꯟꯅ ꯆꯥꯔꯨꯁꯦ ꯏꯟꯕꯤꯔꯛꯂꯒꯦ ꯑꯩ ꯊꯥꯔꯣ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯈꯨꯠꯇꯨ ꯏꯟꯊꯣꯛꯂꯒ ꯇꯥꯃꯨꯅꯥꯟ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯁꯤꯠꯇ꯭ꯔꯤ ꯅꯠꯇ꯭ꯔꯣ ꯈꯪꯅꯤꯗꯅ ꯑꯗꯨꯕꯨꯗꯤ ꯍꯌꯦꯡꯗꯤ ꯍꯧꯔꯝꯃꯅꯤ ꯍꯧꯖꯤꯛꯇꯤ ꯄꯣꯔꯣꯝ ꯃꯀꯣꯛꯁꯦ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯛꯏ ꯃꯥꯒꯤ ꯅꯨꯄꯥꯗ ꯊꯥꯔꯣ ꯃꯤꯠꯌꯦꯡꯗꯨꯗ ꯆꯍꯤ ꯀꯌꯥ ꯊꯕꯛ ꯁꯨꯗꯨꯅ ꯂꯥꯛꯂꯕ ꯍꯩꯖꯤꯜꯂꯕ ꯑꯆꯧꯕ ꯈꯨꯄꯥꯛ ꯑꯗꯨꯅ ꯃꯃꯤꯠ ꯃꯄꯥꯗꯨꯗ ꯁꯥꯐꯨ ꯈꯟꯅ 3-4ꯔꯛ ꯊꯥꯖꯤꯜꯂꯤ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯑꯣꯛ ꯈꯣꯡꯈꯩ ꯀꯞꯈ꯭ꯔꯦ ꯊꯥꯔꯣꯗꯣ ꯑꯩꯕꯨ ꯅꯪꯅ ꯂꯧꯕꯤꯔꯤꯁꯦ ꯑꯁꯨꯝꯅ ꯐꯨꯅꯕ꯭ꯔꯣ ꯑꯩꯅꯦ ꯅꯪꯒꯤ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯩꯔꯣꯏꯌꯦ ꯑꯁꯨꯛ ꯐꯠꯇꯕ ꯅꯨꯄꯥ ꯃꯥꯒꯤ ꯅꯨꯄꯤꯗ ꯀꯔꯝꯅ ꯐꯨꯒꯅꯤ ꯈꯪꯗꯕ ꯁꯥꯅ ꯍꯧꯖꯤꯛ ꯃꯤ ꯐꯨꯕ ꯇꯥꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯖꯅ ꯐꯨꯔꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯆꯥ ꯃꯃꯧꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯉꯥꯡꯅ ꯁꯛꯅꯕ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯆꯦꯜꯂꯛꯏ ꯃꯄꯥ ꯃꯆꯥꯁꯨ ꯊꯣꯡ ꯂꯣꯟꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯊꯣꯡ ꯊꯤꯟꯗꯨꯅ ꯀꯧꯔꯛꯏ ꯆꯥꯎꯕꯅ ꯃꯨꯅꯥꯟ ꯊꯣꯡꯁꯤ ꯑꯃꯨꯛꯇꯥꯡ ꯀꯩꯗꯧꯅꯔꯒꯦꯅꯦ ꯅꯣꯏꯕꯨ ꯍꯥ ꯃꯨꯅꯥꯟ ꯍꯥꯡꯗꯣꯔꯛꯇꯦ ꯊꯣꯡꯗꯣ ꯂꯩꯍꯥꯎꯅ ꯄꯥꯕ ꯀꯞꯈꯥꯏꯔꯣ ꯊꯣꯡꯁꯤ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯐꯔꯅꯤ ꯄꯥꯒꯤ ꯂꯩꯍꯥꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯡꯗꯣ ꯀꯥꯎꯈꯥꯏꯔꯒ ꯆꯪꯂꯛꯏ ꯆꯥꯛꯈꯨꯃꯥꯡ ꯑꯗꯨꯗ ꯐꯨꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯆꯥ ꯃꯃꯧ ꯑꯅꯤꯗꯨ ꯊꯥꯔꯣ ꯃꯥꯁꯨ ꯍꯟꯗꯦ ꯃꯄꯨꯔꯣꯏꯕꯅ ꯐꯨꯔꯦ ꯀꯥꯏꯅ ꯀꯞꯇꯨꯅ ꯂꯩꯊꯣꯛꯇꯦ ꯀꯞꯅ ꯃꯥꯁꯨ ꯃꯈꯨꯠ ꯍꯟꯗꯨꯅ ꯐꯨꯔꯤ ꯊꯣꯏꯅ ꯍꯦꯟꯅ ꯁꯥꯎꯔꯕ ꯃꯨꯅꯥꯟ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯈꯨꯠꯇꯨ ꯂꯩꯊꯦꯛꯂꯒ ꯊꯨꯗꯦꯛꯏ ꯊꯥꯔꯣ ꯂꯥꯎꯔꯗꯨꯅ ꯍꯤꯡꯆꯥꯕ ꯑꯩꯒꯤ ꯈꯨꯠ ꯀꯁꯤ ꯊꯨꯗꯦꯛꯏꯅꯦ ꯅꯥꯕꯅ ꯂꯣꯏꯔꯦ ꯅꯪ ꯅꯊꯟꯗ ꯂꯩꯍꯧꯔꯣ ꯌꯨꯝꯁꯤꯗ ꯍꯤꯡꯆꯥꯕ ꯅꯪ ꯑꯩ ꯀꯧꯕ ꯂꯥꯛꯀꯅꯨꯀꯣ ꯑꯩ ꯑꯃꯨꯛ ꯀꯟꯅ ꯂꯥꯛꯑꯣꯏ ꯅꯪꯒꯤ ꯌꯨꯝꯁꯤꯗ ꯅꯌꯨꯝ ꯄꯥꯜꯂꯛꯂꯒ ꯂꯩꯔꯝꯂꯤꯕ ꯏꯃꯨꯡꯒꯤ ꯃꯤꯒ ꯁꯨꯡꯁꯤꯟꯅꯅ ꯍꯤꯡꯃꯤꯟꯅꯕ ꯉꯝꯗꯕ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤ ꯅꯪꯗꯤ ꯀꯩꯗꯧꯕꯒꯤ ꯀꯧꯕ ꯂꯥꯛꯇꯣꯏꯕ ꯑꯩꯗꯤ ꯁꯨꯛꯂꯥꯛ ꯂꯥꯛꯑꯣꯏ ꯀꯧꯕꯒ ꯅꯪꯅ ꯍꯥꯏꯕꯗ ꯊꯥꯖꯔꯨꯕ ꯑꯩꯁꯦ ꯏꯊꯟꯇ ꯌꯦꯡꯖꯕꯗꯤ ꯏꯀꯥꯏꯖꯔꯦ ꯂꯩꯍꯥꯎ ꯄꯥꯈꯠꯅ ꯃꯅꯝꯃꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯏꯅꯝꯃ ꯁꯤꯗꯤ ꯀꯝꯗꯧꯅꯤ ꯊꯥꯔꯣ ꯃꯆꯥꯅꯨꯄꯤꯒꯤ ꯃꯈꯨꯠꯇꯨ ꯀꯟꯊꯣꯛꯂꯒ ꯄꯥꯏꯔꯛꯀꯅꯨꯁꯦ ꯑꯣꯛꯇꯕꯤꯗ ꯈꯨꯠꯇꯨꯅ ꯑꯩꯉꯣꯟꯗ ꯅꯣꯏ ꯀꯅꯥꯝꯇ ꯑꯩꯉꯣꯟꯗ ꯁꯣꯛꯂꯛꯄ ꯌꯥꯔꯣꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯊꯣꯛꯈꯤ ꯆꯥꯎꯕ ꯃꯆꯥꯅꯨꯄꯥ ꯃꯨꯅꯥꯟꯗ ꯍꯪꯂꯛꯏ ꯀꯩꯗꯧꯅꯔꯤꯅꯣ ꯏꯃꯧꯒ ꯃꯨꯅꯥꯟ ꯅꯈꯣꯏ ꯑꯅꯤꯕꯨ ꯃꯨꯅꯥꯟ ꯅꯤꯡꯉꯝꯗꯅ ꯀꯞꯂꯗꯨꯅ ꯕꯥꯕꯥ ꯅꯆꯥ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯁꯨꯝ ꯑꯔꯥꯟ ꯊꯤꯗꯣꯛꯇꯅ ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯋꯥ ꯈꯛꯇ ꯂꯧꯈꯤꯕ ꯑꯩ ꯉꯁꯤꯗꯤ ꯇꯨꯝꯂꯨꯕꯗꯒꯤ ꯃꯤꯠ ꯄꯥꯡꯂꯛꯂꯦ ꯕꯥꯕꯥ ꯃꯥꯅ ꯍꯥꯏꯖꯤꯟꯕ ꯇꯝꯁꯤꯟꯕ ꯀꯌꯥꯗꯒꯤ ꯑꯩꯒꯤ ꯏꯆꯜꯕꯨꯁꯨ ꯑꯩꯅ ꯀꯌꯥꯗ ꯂꯥꯟꯅ ꯂꯧꯔꯨꯕ ꯑꯩꯒꯤ ꯏꯆꯜꯁꯦ ꯂꯝꯆꯠ ꯂꯨꯗꯕꯤ ꯅꯠꯇꯦ ꯈꯪꯅ ꯑꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯛ ꯀꯞꯊꯣꯔꯛꯂꯦ ꯃꯨꯅꯥꯟ ꯊꯥꯔꯣ ꯐꯤꯌꯣꯝ ꯑꯃꯒ ꯌꯥꯡꯅ ꯆꯦꯟꯊꯣꯛꯈꯤ ꯂꯩꯍꯥꯎ ꯃꯅꯝꯃꯕꯨ ꯇꯥꯟꯅꯈꯤ ꯏꯅꯝꯃ ꯉꯥꯏꯈꯣ ꯏꯅꯝꯃ ꯀꯗꯥꯏꯗꯅꯣ ꯆꯠꯂꯤꯗꯨꯕꯣ ꯏꯅꯝꯃ ꯍꯟꯅ ꯌꯦꯡꯂꯝꯗ ꯆꯦꯟꯈꯤ ꯊꯥꯔꯣ ꯂꯝꯂꯣꯡ ꯑꯅꯤ ꯐꯥꯡꯕꯗ ꯌꯧꯕꯒ ꯀꯗꯣꯝꯗ ꯆꯦꯟꯈꯤꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯂꯩꯍꯥꯎ ꯑꯃꯨꯛ ꯍꯜꯂꯛꯂꯦ ꯌꯨꯝꯗ ꯑꯗꯨꯒ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯕꯥꯕꯥ ꯇꯥꯆꯧ ꯏꯅꯝꯃꯗꯣ ꯀꯗꯣꯝ ꯆꯠꯈꯤꯕꯅꯣ ꯈꯪꯍꯧꯗ꯭ꯔꯦ ꯑꯩꯁꯨ ꯂꯝꯂꯣꯡ ꯑꯅꯤ ꯐꯥꯡꯕꯗꯨ ꯐꯥꯎꯕꯗꯤ ꯇꯥꯟꯅꯕꯅꯤ ꯑꯍꯤꯡꯁꯤꯗ इनमदो कमदौना चलमगनी मुनाना सिनिंगलगा सिजन अइना खंग मा सिदि सिरम मा सियुम सि लैनिंगलिबुदि वखल तारगा अगसत अदु नत्रगदि अइ माबु लौसिन मंगम होय अइसु लांदबदि नति अदु बइ ngसिदि वखल तारदना अमुक खना दुपि नाइबि इनख्रवे ए हानगुम पापा लेहाव अइखोय हुम नुसि चानना हिंगलसि खारिबा संबलसे ngसिमक इखुत मंगना सिदोकनि मतम खरा मांगलुरबा मपा मसागी नुंसीबगी मरीदु ngसिदि अमुक नाहोंदना हंजिलक्ले लेहाव सारदा सुमांग कुमै तंबा मतम खरा चटनबा लोइसिलि साबा थकपा लैनबा मखोय नादा लोइना सिनगनि लौबुसु सारदगी लाक्लम्मि लेहाव लोइसिनबा लोइरदुना थोरकलगा मपागा मबुंगा खुरुमलगा हाइरे बाबा तसो ऐ चटलुखिगे जावबना चलुनु आदना कोक फावु सिक्तबो ओयुगो इसासिदि होय बाबा मुनानम इसंदा नागदब पुंबा तसौदा लोइना नागे तसो हाइहाइदि ऐ कैसु नारो बाबा तसो ऐना हलक्ट्रिबा फावबा इसा कैसु तौरंबा यारो जावबा नोक्लदुना इचाना हाइरबनिना तौररोय मुनाना ऐ थिदोगी लाउ लेहाव मी ngairaga lei khoi taso mabung masal anidu thongal tamna thoklai lehaw nungaitana hairei mabungda taso inamada atopa nupa amada mayum pan khraina pautai chumbra landradi aisu khangdi ita amana hairakpani munan karisu khandana khumlei pan khraina ichana salam daida sigumu wari sanabase hongnadi mi ngairaga lei yangna sa san gari aduda kakhatladuna mabung dairei taso nasan chatluki चलो
ꯄꯥꯕꯣꯏ ꯀꯨꯏꯅꯤ ꯅꯪꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯒꯦ ꯏꯆꯜꯅ ꯂꯥꯛꯄꯒ ꯂꯨꯍꯣꯡꯅꯕ ꯋꯥꯁꯨ ꯈꯟꯅꯔꯝꯃꯗꯕꯅꯤ ꯏꯀꯥꯏꯅ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ ꯃꯕꯨꯡꯗ ꯃꯈꯨꯠ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯂꯩꯍꯥ